Hello mayam, ngasisu Galaxy Story Times na yamna nungairba movie amagi explain puduna lakchari. Hairiba movie asige maming PULI. PULI hairiba film asida masak nairaba hero amadi heroine gi saktam langlibi singi maming khara pallabada. Hero Magadira gi role da BJ aduga heroine Pawan Mali gi saktam da Surti Hasen. Agora laiba ki ningthau gi machanupi Rajkumari gi saktam da Sridevi. Aduga film asida main role gi saktam langliba star cast kharagi maming panjarabada Hansika Motwani, Sandeep, Prabhu amadi Nandita Sweta. Amadi film asibu direction pibiriba Chimbu Diben aduga music direction da Devi Sri Prasad ni. PULI hariba movie asi 1st October 2015 da original Tamil version oina release tawki. Aduga mathangi numit haibadi 2nd October 2015 da Telugu amadi Hindi da dubbing tawduna puthoki. Aduga loina na movie asibu explain tawnabagidama khanbirakpa aigi nuksiraba subscriber jara adudi mayam matamangandana movie asomda mai onsilasi. Film asigi ahobu sinda aikhoide uhallai madudi aikhoigi leiba asi yamna ing tappa mara chetpa amadi shanti leiba punchi mahing amadi hingbagi sin ama. Aduga nongma ikhang khangaudana Agora haiba leiba asidagi betal kauba phatkhiraba jati amana leiba asida landa sinduna leiba asigi mafam ayamba mafam kudimak makhoigi makhut chalami. Betal haiba jati asi yamna sathiba amadi normal oina leiba miyoiba amadagi hena mapangan kanba jati ama oirami. Makhoigi mamitki machu asi blue machu changi aduga betal haiba jati asina kariguma leiba amada lan tanabagidamak lakpa matamda makhoigi saktam asi yamna sathiba amadi akibagi saktam amaga loinana mayada jatin phaurai. Asumna betal haiba jati asina aikhoigi leibakta landa sinduna leibak yankhai ga taruki mathakta makoina khudum chalami amadi leibak yankhai ga taruk asi makhoigi makhada sasan tawduna linglami. Aduga betal haiba jati asigi miyoi phurup asina leiruba leibak khudimak makhoigi lam hekta onthoi. Betal haiba jati asigi ningthau asina mahaki konung asi asukpa umang amagi cinglon kayana koisenduna leiba mafam amada achauba konung ama semduna mahaki machanupi Rajkumari asiga makhoi punna leiminarami. Hairiba ningthau asi kayagi matik sathibage haiba asi mahaki tawthorokpa amadi uthorokpa thabaksina tai madudi phatkhiraba Jomraj phauba mahaki konung asida ningthau asigi ayaba yaudana lakpagi pangal leiramde. Adubu hairiba ningthau asi nongmadi mahaki konungi singasanda phamduna machanupi Rajkumari adugidamak wakhan munna khalami. Ningthau asigi praja punamak anauba asa amamamga loinana yamna nuksi chanana amana amagi mateng pangnaduna yamna shanti leiba ama oina palami. Ningthau asigi machanupi Rajkumari asi mahai asuki matik hairami madudi mahaki praja singna mangonda oidaba amadi namthaktaba wahi wata sijanaduna aranba thabak tawrabadi hairiba miyosing adu sibadigi hena sathiba dandi kaya ama piduna laknarami. Hairiba Rajkumari asi betal haiba jati asigi isang thauraba amadi mathauna leiba lanmi amada lohonglami. Adudagi makhoi anigi nungsijaraba machanupi ama phangjarami. Aduga loinana Rajkumari asina makhoigi nauna phangjaba machanupi asigidamak anauba asa amadi manglan kaya mangjarami. Adubo hairiba manglansing asi yamna thuna kairaknabagi achauba maram ama laklami. Ningthau asigi machanupi Rajkumari asigina mapuroiba asibu ningthau asina achauba thangsang ama piduna awangba thaki phamthon amada singkhatpirami. Madudagi masigi khudongchaba lauduna nupa asina awangba amadi mahai masing hairaba muni rishi amaga tanaduna mahai masing amadi achauba loksing kaya tamsellami. Mahaki hento pathongna hai singlaba loksing amadi pambaina achauba amadi yamna sathiba abuba machugi sita amabu yamna thina ot nairaga khudum chalami. Madudagi mangonda achauba dasa ama taraknabagi macha ama oirami. Adubu hairiba dasa asi kanaguma miyo amana kanma ngamami. Maha adudi atei kanasu natte Magadira gi mapabung PULI birni. Adudagi film asi kat tawduna aikhoida atopa sin amada PULI birgi khungang ama ulai. Hairiba PULI bir ase atei kanasu natte film asida hero gi saktam langliba
Magadhiragi mapabungbuni. Hairiba Pulibirgi khungang asida hatkidraba Betal jatigi lanmi 10 muna laktuna khungang aduda leiriba ahal kaya amabu makhutta thaurina uchung amamamda punsanduna yamna thina laknarami. Makhoina thaurina punsinduna laknaduna thamliba ahal mayamsing adugi maraktagi ahal amana asumna hairaklami madudi lakliba nakhoi 10 mak asi aikhoibu ngakpi senbiduna leiriba Pulibirna mikup amatada nakhoi mayambu amuktada hatokpa ngamgani haina hairaklami. Madudagi ahal adugi wahai adu tarubadagi Betal jatigi lanmi 10 adugi commander adu asukki mating mai hauna saurami. Aduga ahal adugi manakta changsilaktuna hairaklami madudi nakhoibu ngakpi senbi hairiba Pulibirna mikup asida nahakpu kanbiba ngambra yengo hairaga ahal adugi mangsam lenduna halami. Asumna ahal adu hatokpa lorba matungda makhoi 10 gi commander aduna makhau pungna koirau lauduna nakhoibu ngakpi senbi hairiba Pulibir adu kadaino kauro hairaga laurami. Aduga mathangi anisuba ahal amagi manakta makhau rilenabagi dama commander aduna changsilaami. Adudagi ahal aduna noktuna leirami. Madudagi commander aduna hairaklami siramdai mikupsida nahana karigidamang nokliba. Adudagi ahal aduna pakhum pirami madudi nahak tadra male lakliba khonjel asi kanano haina. Adudagi commander adu mamai laithoktuna yengluba matamdadi sagol tongduna yamna ichang thoraba lanmi ama lakpagi mawong ama urami. Lakliba miyoi asi atei kanasu natte Pulibirni. Lakliba Pulibir haiba misak asi khungang asigidi isor amaga pangkhak oiba misak amani. Amadi Pulibir asi langi maramda yamna haithoi singthoiba ichang thauba amadi mathauna leiba miyoi amani. Mahaki mamangda yengnaba chamadi mikup amada loisanba ngambagi mathauna mapangal leirami. Hairiba Pulibir asi atei kanasu natte lamdam adugi ningthauna yamna chanba amadi yamna thajaba mahaki het manaunupani khanjaba manai amagi masanupani. Pulibirna mahaki khungang du yoksilakpa matamda mafamduda leiramliba Betalgi lanmi 10 aduna yamna sauna mathang chensilaktuna Pulibirda attack torami. Adubu Pulibirna yamna laina makhoising adu amamamta oina halakmi. Leiramliba Betalgi lanmi 10 adu mathang Pulibirna sum halakpadagi lanmi 10 adugi commander adu yamna mai hauna saubaga loinana mamitta blue machu changna mayada jathin ani phauna Pulibirbu hatlage haina chensilaami. Adudagi Pulibirna mahakpu yamna sathiba mawongda puraga ngasaigi makhoigi khungangi ahal lamansing punduna thamlamliba uchuk aduda leiramliba Betalgi commander adu makhut adu punsanduna mangonda yauriba thang sori aduna commander adugi maksam lenduna hatlami. Amadi Pulibirna ningthaugi konung thadoktuna khungang asida leiribasigi maram asi atei karigisu natte ningthau adugi mateng pangbo oina mahakna khungang aduda leiraga praja mayamge aningba apamba amadi yeknaba kayadagi ngakthokpa ngamnabagidama khungang aduda mateng pangbo oina leirami. Aduga loinana Pulibirgi punsida yamna harau nungaiba amadi anauba asa kaya lakpagi mami ama urami madudi Pulibirgi nupi Puspa asi angang unabagi matam sujalakpa oirami. Aduga ikhoigi leibak 53 Betal haiba jati asina namdana lokchingkriba asi kanba ngamgaduba misak ama hayo hairagadi Pulibir haiba misakse khatani. Amadi Betal haiba jati asina leibak 53 asi lokchangkraba matungda hairiba lamsing asida pangthokjaramba chahi amada achau kumhai kaya leijaramba adusu makhoina thingjalami. Adubu hairiba leibak 53 asi Pulibirna handokpa ngamdragadi mafam aduda tawramliba chahigi oiba kumhaising adu amata pangthokpa ngamoidoribani. Asumna khungang adugi solaba hanubi asina yamna mathwai nungaitana Pulibirda wahi khara tamjarami madudi hairiba numit adugi mathangi numit ninigi matungda Bindi Nagar haiba khungang asida achauba puja ama lei haina hairami. Adubu hanubi sina makha tarami madudi hairiba puja asi pangthokpa ngamgadoribra ngamoidoribra haina mathwai wana Pulibirda tamjarami. Adudagi Pulibirna solaba hanubi aduda asumna hairaklami madudi Bindi Nagarda pangthokadoriba ngasidagina numit ninigi matungda tawgadoriba puja adu aihakna soidana pangthokani madu phawba ai ima nangi nanakta leigani. Aduga loinana asumna hairaklami Pulibirna
ꯑꯩꯉꯣꯟꯗ ꯐꯪꯂꯤꯕ ꯃꯤꯡ ꯄꯨꯂꯤꯕꯤꯔ ꯍꯥꯏꯕꯁꯤ ꯃꯤꯡ ꯈꯛꯇꯒꯤ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯄ ꯁꯦꯟꯕ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕ ꯑꯁꯤ ꯑꯩꯒꯤ ꯏꯊꯧꯗꯥꯡꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯗ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯁꯤꯟ ꯑꯃ ꯎꯍꯜꯂꯛꯏ, ꯃꯗꯨꯗꯤ ꯄꯨꯂꯤꯕꯤꯔꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯕꯦꯇꯥꯜ ꯍꯥꯏꯕ ꯖꯥꯇꯤ ꯑꯁꯤꯅ ꯑꯣꯠꯄ ꯅꯩꯕ ꯑꯃꯗꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯔꯤꯕ ꯑꯁꯤ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯅꯤꯡꯊꯧꯗꯨꯗ ꯈꯪꯍꯜꯂꯝꯃꯤ, ꯃꯗꯨꯗꯤ ꯕꯦꯇꯥꯜ ꯍꯥꯏꯕ ꯐꯠꯈꯤꯗ꯭ꯔꯕ ꯖꯥꯇꯤ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ 53 ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯀꯨꯝꯍꯩ ꯀꯌꯥ ꯑꯃ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯔꯦ ꯍꯥꯏꯅ ꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯨꯂꯤꯕꯤꯔꯅ ꯊꯥꯔꯛꯄ ꯆꯤꯊꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯗꯨꯅ ꯄꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤꯅ ꯅꯨꯄꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯈꯪꯈ꯭ꯔꯗꯔꯥ ꯈꯟꯕꯗ ꯍꯥꯏꯔꯤꯕ ꯕꯦꯇꯥꯜ ꯖꯥꯇꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯠꯈꯤꯗ꯭ꯔꯕ ꯕꯦꯇꯥꯜ ꯖꯥꯇꯤꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒꯨꯔꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯒꯨꯔꯨ ꯑꯗꯨꯕꯨ ꯎꯅꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯒꯨꯔꯨ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨꯒꯤ ꯃꯔꯝ ꯑꯗꯨ ꯃꯍꯥꯛ ꯈꯪꯉꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒꯨꯔꯨ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯪꯅ ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯁꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯗꯣꯞ ꯑꯁꯤ ꯁꯦꯝꯂꯕꯅꯤ꯫ ꯅꯪꯅ ꯈꯨꯗꯣꯞ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯨꯄꯥ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯈꯨꯠꯇ ꯇꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯗꯨ ꯃꯦꯠꯂꯨꯕꯗꯒꯤ ꯊꯣꯛꯂꯛꯄ ꯑꯁꯪꯕ ꯃꯆꯨꯒꯤ ꯍꯨ ꯆꯦꯜꯂꯕ ꯃꯩꯈꯨ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯈꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯐꯠꯇꯕ ꯁꯦꯇꯥꯜ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯄꯋꯥꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯕ ꯃꯆꯨꯒꯤ ꯆꯤꯇꯥ ꯑꯁꯤꯅ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯄꯨꯁꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅꯁꯨ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯆꯤꯇꯥ ꯑꯁꯤꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨ ꯁꯤꯈꯤꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨꯁꯨ ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯐꯥꯖꯤꯜꯂꯒ ꯖꯦꯜꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯇꯥꯈꯤꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯥꯁꯟꯗ ꯆꯂꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯟꯗꯅꯒꯔꯗ ꯑꯆꯧꯕ ꯄꯨꯖꯥ ꯑꯗꯨ ꯍꯧꯅꯕꯒꯤꯗꯃꯛ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯕꯤꯔꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯀꯩ ꯑꯃꯒꯤ ꯁꯛꯇꯝ ꯌꯦꯛꯁꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯕꯤꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯌꯦꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯉꯥꯡ ꯑꯃꯗꯁꯨ ꯃꯍꯥꯛꯅ ꯀꯩꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯁꯟ ꯇꯧꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯃꯐꯝꯗꯨꯗ ꯌꯧꯔꯛꯂꯒ ꯄꯨꯂꯤꯕꯤꯔꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯄꯨꯂꯤꯕꯤꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯄꯨꯂꯤꯕꯤꯔ ꯅꯍꯥꯛꯇꯤ ꯀꯩ ꯑꯃꯗꯨꯝ ꯃꯥꯜꯂꯦꯅꯦ꯫ ꯑꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤ ꯄꯨꯂꯤꯕꯤꯔ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯀꯩ ꯃꯥꯟꯕꯇ ꯅꯠꯇꯦ, ꯀꯩ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯑꯉꯥꯡ 7-9 ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯃꯉꯛꯁꯝꯗ ꯊꯥꯡ ꯊꯝꯗꯨꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯕ ꯑꯃꯗꯤ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯕꯤꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗꯒꯤ ꯄꯨꯂꯤꯕꯤꯔꯅ ꯅꯈꯣꯏ ꯀꯤꯒꯅꯨ, ꯅꯈꯣꯏꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯕꯤꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯐꯥꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯆꯥ ꯅꯠꯇꯦ, ꯑꯩꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯇꯨ ꯅꯥꯃꯠꯇ ꯁꯣꯛꯇꯅ ꯂꯧꯊꯣꯛꯄ ꯍꯥꯏꯕ ꯑꯁꯤ ꯑꯩꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯗꯥꯡꯅꯤ ꯍꯥꯏꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯟꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯊꯥꯡꯖꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯍꯦꯛ ꯍꯦꯟꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯨꯂꯤꯕꯤꯔꯗꯨ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯈꯜꯂꯒ ꯇꯨꯡꯂꯣꯝꯗ ꯈꯣꯡꯀꯥꯞ ꯍꯟꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯨꯂꯤꯕꯤꯔꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯂꯩꯈꯣꯝ ꯑꯃꯗꯤ ꯃꯤꯡꯁꯦꯟꯒꯨꯝꯕꯅꯤ, ꯃꯈꯣꯏꯗ ꯇꯥꯈꯤꯕ ꯃꯃꯤ ꯑꯁꯤꯗꯤ ꯀꯣꯛꯄ ꯅꯥꯏꯔꯔꯣꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯇꯝ ꯑꯁꯤꯗꯤ ꯁꯦꯝꯅꯤꯡꯕ ꯑꯃꯗꯤ ꯑꯐꯕ ꯂꯝꯕꯤ ꯀꯌꯥꯗ ꯄꯨꯕ ꯌꯥꯕꯒꯤ ꯃꯇꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯍꯥꯠꯂꯒ
ꯅꯪ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯥꯞꯇ ꯑꯃꯨꯛ ꯅꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯈꯜꯂꯤꯕꯅꯣ ꯍꯥꯏꯅ ꯄꯨꯂꯤꯕꯤꯔꯅ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯩꯒꯤ ꯁꯥꯁꯟꯗ ꯂꯩꯕꯅꯤ, ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯂꯣꯏꯅ ꯆꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯊꯤꯅ ꯆꯩꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯄ꯭ꯔꯖꯥꯅ ꯌꯥꯗ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕ ꯑꯁꯤ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ꯫ ꯑꯗꯨꯗꯒꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯌꯥꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯄꯨꯂꯤꯕꯤꯔꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯄꯨꯂꯤꯕꯤꯔ, ꯅꯍꯥꯛꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯨꯂꯤꯕꯤꯔꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯑꯀꯤꯕꯗꯤ ꯎꯗ꯭ꯔꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯗꯤ ꯑꯀꯤꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯗꯨꯅ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯕꯤꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯐꯔꯦ, ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯑꯀꯤꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯀꯟꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗꯒꯤ ꯄꯨꯂꯤꯕꯤꯔꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥꯗꯒꯤ ꯏ ꯃꯔꯤꯛ ꯑꯃ ꯍꯦꯛ ꯇꯥꯕꯗ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯌꯦꯡꯉꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯨꯂꯤꯕꯤꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥꯗꯒꯤ ꯏ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯍꯟꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯩꯅ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯤꯕ ꯍꯨ ꯃꯍꯤ ꯑꯁꯤ ꯊꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯊꯋꯥꯏ ꯊꯥꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯂꯕꯁꯨ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯤꯕ ꯄꯨꯂꯤꯕꯤꯔꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯎꯕꯗ ꯄꯨꯂꯤꯕꯤꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯕ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯂꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯨꯂꯤꯕꯤꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯒꯠꯆꯗꯨꯅ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯕꯔꯥ ꯅꯠꯇ꯭ꯔꯒ ꯍꯨ ꯑꯁꯤ ꯊꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯒꯦ ꯍꯥꯏꯕꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯕꯤꯔꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯎꯕꯗꯒꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯩꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯨ ꯑꯗꯨ ꯊꯛꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯕꯤꯔꯅ ꯍꯨ ꯑꯗꯨ ꯊꯛꯇ꯭ꯔꯤꯉꯩꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯨ ꯑꯁꯤ ꯊꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯩꯒꯤ ꯄ꯭ꯔꯖꯥꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ, ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯄꯨꯂꯤꯕꯤꯔꯕꯨ ꯊꯤꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯊꯥꯗꯣꯛꯄꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯄꯨꯂꯤꯕꯤꯔ ꯑꯗꯨ ꯍꯨ ꯑꯗꯨ ꯊꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯕꯤꯔꯅ ꯍꯨ ꯑꯗꯨ ꯊꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯅ ꯆꯠꯈ꯭ꯔꯕꯗꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯕꯨꯗꯤ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯨꯂꯤꯕꯤꯔꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯑꯃ ꯆꯠꯈ꯭ꯔꯕꯁꯨ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯅꯈꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯌꯦꯛꯅꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯍꯥꯏꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯅꯊꯧꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯄꯨꯂꯤꯕꯤꯔꯗ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯃꯗꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛ ꯑꯃ ꯁꯤꯈ꯭ꯔꯕꯅꯤꯅ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯍꯥꯏꯕꯗꯤ ꯈꯨꯡꯒꯪ ꯑꯁꯤꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯨꯂꯤꯕꯤꯔꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯑꯩ ꯑꯃ ꯃꯐꯝꯁꯤꯗ ꯐꯨꯟꯖꯟꯗꯨꯅ ꯍꯥꯠꯈ꯭ꯔꯕꯁꯨ ꯑꯩꯒꯨꯝꯕ ꯂꯤꯁꯤꯡ ꯃꯐꯝꯁꯤꯗꯩꯗ ꯄꯣꯛꯂꯛꯈꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯎ ꯑꯃ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯍꯥꯏꯕ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯄꯨꯂꯤꯕꯤꯔꯒꯤ ꯅꯨꯄꯤ ꯑꯗꯣ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯄꯨꯂꯤꯕꯤꯔꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯄꯨꯂꯤꯕꯤꯔ, ꯅꯍꯥꯛꯅ ꯍꯥꯏꯕꯗꯨꯃꯛ ꯆꯨꯝꯃꯦ, ꯅꯍꯥꯛꯀꯤꯁꯨ ꯅꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯅ꯫ ꯄꯨꯂꯤꯕꯤꯔ, ꯅꯍꯥꯛꯀꯤ ꯅꯊꯧꯅ ꯑꯩ ꯊꯥꯒꯠꯂꯤ, ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯍꯥꯛꯅ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯨ ꯃꯨꯜꯂꯒ ꯄꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯄꯨꯊꯣꯛꯈꯤꯕꯗꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯇꯨꯔꯣꯏ ꯉꯝꯂꯣꯏ ꯆꯦꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯤꯌꯣ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯄꯨꯂꯤꯕꯤꯔꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯕꯤꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯕꯤꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯁꯤꯔꯕꯅꯤꯅ ꯑꯉꯥꯡ ꯑꯗꯨꯁꯨ
ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯈꯨꯡꯒꯪ ꯑꯁꯤ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯆꯤꯡꯊꯛ ꯑꯃꯗ ꯄꯨꯈꯠꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯊꯥꯡꯁꯥꯡ ꯑꯗꯨ ꯍꯥꯏꯒꯠꯂꯨꯔꯒ ꯍꯥꯏꯊꯔꯛꯄꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯎꯆꯦꯛ ꯈꯔꯅ ꯀꯟꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯍꯧꯗꯅ ꯄꯥꯏꯈ꯭ꯔꯤꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨ ꯂꯪꯁꯤꯟꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯄꯨꯂꯤꯕꯤꯔꯒꯤ ꯃꯆꯥ ꯀꯟꯗꯨꯅ ꯄꯥꯏꯈ꯭ꯔꯤꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯨꯅꯤ ꯔꯤꯁꯤꯁꯤꯡ ꯑꯗꯨꯅ ꯁꯥꯞ ꯇꯧꯕꯗꯒꯤ ꯗꯣꯁ ꯐꯪꯗꯨꯅ ꯎꯆꯦꯛ ꯑꯣꯟꯈ꯭ꯔꯕ ꯃꯤꯑꯣꯏꯕꯒꯤ ꯀꯥꯡꯂꯨꯞꯅꯤ꯫ ꯍꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯄꯨꯂꯤꯕꯤꯔꯒꯤ ꯃꯆꯥ ꯑꯁꯤ ꯀꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯍꯌꯦꯡꯋꯥꯏ ꯄꯨꯂꯤꯕꯤꯔꯒꯤ ꯃꯆꯥ ꯑꯁꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯐꯪꯉꯤꯕ ꯗꯣꯁ ꯑꯃꯗꯤ ꯄꯥꯞ ꯑꯗꯨ ꯀꯣꯛꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯜꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯀꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯃꯔꯨꯝ ꯑꯃ ꯑꯉꯥꯡ ꯑꯗꯨ ꯌꯥꯎꯔꯤꯕ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯇꯨꯔꯦꯟ ꯑꯃꯗ ꯊꯥꯗꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯨꯍꯨꯞ ꯑꯗꯨ ꯎꯞꯁꯤꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯐꯝ ꯑꯗꯨ ꯀꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯐꯝ ꯀꯥꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯁꯥꯁꯟ ꯑꯗꯨꯗꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯆꯂꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯗꯨꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯥꯖꯕ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯒ ꯋꯥ ꯇꯥꯟꯅꯗꯨꯅ ꯃꯍꯥꯃꯤꯊꯨꯟꯖꯦ ꯀꯧꯕ ꯑꯆꯧꯕ ꯄꯨꯖꯥ ꯑꯃ ꯄꯥꯡꯊꯣꯛꯅꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯨꯖꯥ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯤ ꯆꯍꯤ ꯑꯃꯒꯤ ꯕꯨꯙ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕꯗꯤ ꯒ꯭ꯔꯍꯟ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯀꯨꯋꯥꯔꯤ ꯑꯣꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯃꯝꯕꯨ ꯆꯍꯤ 19 ꯆꯨꯞꯅ ꯖꯩꯒ ꯇꯧꯗꯨꯅ ꯄꯨꯖꯥ ꯄꯥꯡꯊꯣꯛꯂꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯥꯂꯥ ꯖꯥꯗꯨ ꯇꯧꯕ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯋꯥꯔ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ ꯇꯥꯛꯄꯤꯕꯗꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯁꯦꯅꯥꯄꯇꯤ ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒ ꯃꯔꯤ ꯅꯛꯁꯟꯅꯕ ꯉꯝꯃꯕꯗꯤ ꯅꯍꯥꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯄꯋꯥꯔ ꯄꯥꯏꯕ ꯃꯌꯥꯝꯗꯨꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯍꯥꯛ ꯑꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯃꯣꯔ ꯑꯣꯏꯗꯨꯅ ꯖꯨꯛ ꯖꯨꯛ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ ꯇꯥꯛꯄꯤꯕ ꯄꯥꯎꯇꯥꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯦꯇꯥꯜ ꯍꯥꯏꯕ ꯐꯠꯈꯤꯗ꯭ꯔꯕ ꯖꯥꯇꯤ ꯑꯁꯤꯅ ꯈꯨꯡꯒꯪ ꯀꯌꯥ ꯃꯔꯨꯝ ꯑꯋꯥꯕ ꯄꯤꯗꯨꯅ ꯌꯥꯝꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕ ꯈꯨꯡꯒꯪ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯕꯝꯕꯨꯅꯥꯊ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯑꯃꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯝꯕꯨꯅꯥꯊꯅ ꯐꯤ ꯁꯨꯔꯤꯕ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯑꯗꯣꯝ ꯊꯪꯕ ꯁꯥꯏꯗꯇ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯤ ꯁꯨꯔꯤꯗꯨꯒ ꯏꯂꯥꯞ ꯂꯥꯞꯅꯗꯅ ꯑꯉꯥꯡ ꯑꯃ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯍꯥꯞꯇꯨꯅ ꯌꯦꯔꯨꯝ ꯑꯃꯒꯁꯨ ꯌꯥꯎꯔꯒ ꯇꯥꯎꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯁꯤꯟꯗ ꯎꯠꯈ꯭ꯔꯤꯕ ꯄꯨꯂꯤꯕꯤꯔꯒꯤ ꯃꯆꯥꯅꯨꯄꯥ ꯃꯒꯙꯤꯔꯥꯅꯤ꯫ ꯑꯗꯨꯗꯒꯤ ꯕꯝꯕꯨꯅꯥꯊꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯃꯃꯤꯡ ꯆꯠꯂꯕ ꯑꯍꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯂꯕ ꯑꯍꯜ ꯑꯗꯨꯅ ꯕꯝꯕꯨꯅꯥꯊꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯉꯥꯡ ꯑꯁꯤ ꯍꯦꯛ ꯄꯣꯛꯂꯛꯄ ꯃꯤꯀꯨꯞꯇꯒꯤ ꯃꯉꯣꯟꯗ ꯗꯁꯥ ꯑꯆꯧꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯄꯤꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯅꯥ ꯑꯁꯤ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯍꯥꯞꯄꯤꯗꯨꯅ ꯊꯝꯕꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯃꯅꯥ ꯑꯁꯤ ꯅꯣꯡꯃꯇ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯀꯨꯞꯇꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯌꯦꯔꯨꯝ ꯑꯗꯨꯁꯨ ꯀꯥꯏꯔꯛꯇꯨꯅ ꯃꯆꯥ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥ ꯍꯦꯛ ꯑꯣꯜꯂꯛꯄ ꯃꯤꯀꯨꯞꯇ ꯎꯆꯦꯛ ꯑꯗꯨꯅ ꯃꯔꯣꯜ ꯂꯣꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯏ, ꯏꯁꯤꯡ ꯈꯤꯇ ꯄꯤꯊꯛꯄꯤꯌꯨ ꯍꯥꯏꯅ꯫ ꯑꯗꯨꯗꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯃꯔꯣꯜ ꯂꯣꯜꯂꯛꯄꯗꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯝꯕꯨꯅꯥꯊꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯒ ꯄꯣꯔꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒ ꯑꯩꯍꯥꯛꯀꯤ ꯏꯆꯥ 3 ꯁꯨꯔꯦ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯝꯕꯨꯅꯥꯊꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯒꯙꯤꯔꯥ ꯑꯗꯨꯒ ꯃꯔꯣꯜ ꯂꯣꯟꯕ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯨꯔꯥꯔꯥꯀꯦ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯝꯕꯨꯅꯥꯊ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥ 3 ꯑꯁꯤꯕꯨ ꯕꯤꯗ꯭ꯌꯥ ꯂꯧꯁꯤꯡ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯨꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯉꯥꯡ 3 ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅ ꯑꯃꯗꯤ ꯆꯥꯔꯦ ꯆꯥꯃꯤꯟꯅ ꯊꯛꯂꯦ ꯊꯛꯃꯤꯟꯅ ꯃꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯒꯙꯤꯔꯥꯕꯨꯅ
ꯊꯥꯡ ꯖꯥꯅꯕ, ꯇꯦꯟ ꯀꯥꯞꯄ ꯑꯃꯗꯤ ꯂꯥꯟꯗ ꯆꯪꯕ ꯁꯔꯤꯠ ꯁꯔꯥ ꯄꯨꯝꯅꯃꯛ ꯕꯦꯝꯕꯨꯅꯥꯠꯅ ꯇꯝꯕꯤꯗꯨꯅ ꯌꯥꯝꯅ ꯍꯩꯍꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯦꯝꯕꯨꯅꯥꯠ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯤꯛꯂꯤꯕ ꯃꯒꯙꯤꯔꯥꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯀꯔꯤꯒꯤꯅꯣ ꯕꯕꯥ, ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯕꯦꯇꯥꯜ ꯍꯥꯏꯕ ꯖꯥꯇꯤ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯁꯦ? ꯑꯁꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯕꯦꯇꯥꯜ ꯍꯥꯏꯕ ꯖꯥꯇꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇꯅ ꯀꯔꯤꯒꯤꯅꯣ ꯂꯃꯟ ꯈꯨꯝꯗ꯭ꯔꯤꯕꯁꯦ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯦꯝꯕꯨꯅꯥꯠꯅ ꯅꯣꯛꯂꯒ ꯄꯤꯛꯂꯤꯕ ꯃꯆꯥ ꯃꯒꯙꯤꯔꯥꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯗꯤ ꯅꯣꯡꯃꯇ ꯋꯥꯍꯪ ꯑꯁꯤ ꯍꯪꯉꯛꯇꯦ, ꯑꯗꯨꯒ ꯉꯁꯤ ꯅꯍꯥꯛꯅ ꯍꯪꯂꯛꯂꯤꯕ ꯑꯁꯤꯗꯤ ꯅꯍꯥꯛ ꯆꯥꯎꯔꯦ, ꯅꯍꯥꯛ ꯂꯃꯟ ꯈꯨꯝꯕ ꯉꯝꯂꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯪꯂꯛꯄ ꯃꯥꯜꯂꯤꯗ" ꯍꯥꯏꯅ ꯕꯦꯝꯕꯨꯅꯥꯠꯅ ꯃꯆꯥꯗꯨꯗ ꯂꯛꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯦꯝꯕꯨꯅꯥꯠꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯑꯩ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯊꯪ ꯆꯦꯠꯅ ꯂꯤꯔꯛꯀꯦ, ꯅꯈꯣꯏ ꯇꯥꯔꯣꯀꯣ" ꯍꯥꯏꯔꯒ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯕꯦꯇꯥꯜ ꯍꯥꯏꯕ ꯐꯠꯈꯤꯗ꯭ꯔꯕ ꯖꯥꯇꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯣꯠ ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗꯒꯤ ꯃꯨꯟꯗꯨꯅ ꯂꯧꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯁꯥꯎꯔꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯗꯨꯅ ꯔꯥꯅꯤꯃꯥꯗ ꯕꯦꯇꯥꯜ ꯖꯥꯇꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯖꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯕꯦꯇꯥꯜ ꯍꯥꯏꯕ ꯖꯥꯇꯤ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯅ ꯔꯥꯅꯤꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯐꯠꯈꯤꯗ꯭ꯔꯕ ꯕꯦꯇꯥꯜꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯔꯥꯅꯤꯃꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯜꯂꯒ ꯔꯥꯅꯤꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯐꯠꯈꯤꯗ꯭ꯔꯕ ꯕꯦꯇꯥꯜꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯆꯣꯡꯊꯔꯛꯂꯒ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯗꯥꯡ ꯑꯁꯤ ꯀꯛꯊꯠꯇꯨꯅ ꯃꯥꯡꯍꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯗꯅ ꯇꯧꯕ ꯅꯠꯇꯦ, ꯔꯥꯅꯤꯃꯥꯅ ꯍꯥꯏꯕ ꯌꯥꯊꯪ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄꯅꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ प्रजा ꯄꯨꯝꯅꯃꯛ ꯕꯦꯇꯥꯜ ꯍꯥꯏꯕ ꯐꯠꯈꯤꯗ꯭ꯔꯕ ꯖꯥꯇꯤ ꯑꯗꯨꯅ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯕꯨꯗꯤ ꯍꯥꯠꯇꯅ ꯊꯥꯔꯛꯈꯤ꯫ ꯑꯩꯕꯨ ꯍꯤꯡꯅ ꯊꯥꯔꯛꯈꯤꯕꯗꯨꯒꯤ ꯃꯔꯝꯗꯤ ꯈꯨꯡꯒꯪꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯈꯨꯠ ꯌꯥꯎꯗꯅ ꯂꯩꯔꯕꯗꯤ ꯕꯦꯇꯥꯜ ꯍꯥꯏꯕ ꯖꯥꯇꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯑꯃꯨꯛ ꯍꯟꯅ ꯍꯪꯀꯠꯇꯨꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯩꯍꯥꯛꯄꯨ ꯍꯤꯡꯅ ꯊꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯆꯥꯁꯤꯡꯗꯨꯗ ꯕꯦꯝꯕꯨꯅꯥꯠꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯄꯥ ꯕꯦꯝꯕꯨꯅꯥꯠꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯄꯤꯛꯂꯤꯕ ꯃꯒꯙꯤꯔꯥ ꯑꯗꯨ ꯌꯥꯝꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯦꯝꯕꯨꯅꯥꯠꯀꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯕꯦꯇꯥꯜ ꯍꯥꯏꯕ ꯖꯥꯇꯤ ꯑꯗꯨꯗ ꯂꯣꯏꯄꯣꯠ ꯀꯥꯒꯗꯧꯕ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯀꯥꯕ ꯉꯝꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯆꯥꯅ ꯂꯣꯏꯄꯣꯠ ꯀꯥꯔꯛꯇꯕꯗꯒꯤ ꯕꯦꯇꯥꯜ ꯍꯥꯏꯕ ꯖꯥꯇꯤ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯤꯕ ꯄꯋꯟ ꯃꯂꯤꯒꯤ ꯃꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯉꯝꯖꯕ ꯂꯣꯏꯄꯣꯠ ꯈꯔ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯋꯟ ꯃꯂꯤꯒꯤ ꯃꯄꯥꯅ ꯄꯤꯔꯤꯕ ꯁꯦꯟꯐꯝ ꯈꯔ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯕꯦꯇꯥꯜ ꯖꯥꯇꯤꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯄꯋꯟ ꯃꯂꯤꯒꯤ ꯕꯕꯥꯕꯨ ꯏꯟꯊꯨꯔꯒ ꯄꯋꯟ ꯃꯂꯤ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯑꯣꯡ ꯍꯣꯡꯗ꯭ꯔꯕ ꯊꯧꯑꯣꯡ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯄꯤꯛꯂꯤꯕ ꯃꯒꯙꯤꯔꯥꯅ ꯂꯩꯃꯥꯏꯗ ꯇꯥꯕ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯊꯣꯝꯃꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨ ꯂꯩꯃꯥꯏꯗ ꯑꯣꯟꯊꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯃꯒꯙꯤꯔꯥꯒꯤ ꯃꯆꯦ ꯑꯍꯟꯗꯨꯅ ꯃꯒꯙꯤꯔꯥ ꯑꯁꯤ ꯍꯥꯠꯄꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯅꯨꯡ ꯑꯗꯨ ꯃꯍꯥꯛꯅ ꯊꯣꯝꯕ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯅꯨꯡ ꯑꯗꯨ ꯑꯩꯍꯥꯛꯅ ꯊꯣꯝꯕꯅꯤ, ꯃꯔꯝꯗꯤ ꯄꯋꯟ ꯃꯂꯤꯕꯨ ꯅꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯥꯅꯤꯡꯗꯕꯗꯒꯤ ꯑꯩꯅ ꯅꯨꯡ ꯑꯗꯨ ꯅꯉꯣꯟꯗ ꯊꯣꯝꯈꯤꯕꯅꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯁꯥꯔꯒ ꯈꯣꯡꯀꯥꯞ 4-5 ꯀꯥꯟꯊꯣꯛꯂꯒ ꯆꯠꯂꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯃꯉꯣꯟꯗ ꯌꯥꯎꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯇꯨꯅ ꯃꯒꯙꯤꯔꯥꯒꯤ ꯃꯆꯦ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯒꯤ ꯃꯆꯦ ꯑꯗꯨ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥ ꯑꯗꯨ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯗꯣꯔꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯃꯊꯋꯥꯏ ꯊꯥꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯜꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯤꯀꯨꯞꯇꯨꯗ ꯄꯤꯛꯂꯤꯕ ꯄꯋꯟ ꯃꯂꯤꯅ ꯃꯒꯙꯤꯔꯥꯒꯤ ꯃꯆꯦꯒꯤ ꯃꯨꯡꯐꯝꯗ ꯀꯠꯅꯅꯕ ꯂꯩ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯃꯒꯙꯤꯔꯥꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄ꯭ꯔꯙꯥꯟ ꯍꯥꯏꯕꯗꯤ ꯄꯋꯟ ꯃꯂꯤꯒꯤ ꯕꯕꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯄꯋꯟ ꯃꯂꯤꯕꯨ ꯃꯍꯥꯛꯀꯤ ꯃꯥꯝꯃꯒꯤ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯤꯛꯂꯤꯕ ꯄꯋꯟ ꯃꯂꯤꯅ
ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯝꯗꯥꯏꯗ ꯃꯒꯙꯤꯔꯥꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯤꯛꯂꯤꯕ ꯃꯒꯙꯤꯔꯥꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯆꯠꯈ꯭ꯔꯤꯕ ꯄꯋꯟꯋꯂꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄ꯭ꯔꯙꯥꯟ ꯍꯥꯏꯕꯗꯤ ꯄꯋꯟꯋꯂꯤꯒꯤ ꯕꯕꯥ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯄꯋꯟꯋꯂꯤꯒꯤ ꯕꯕꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯄ꯭ꯔꯙꯥꯟ, ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯕꯦꯇꯥꯜ ꯖꯥꯇꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯍꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯋꯟꯋꯂꯤꯒꯤ ꯕꯕꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯦ? ꯃꯒꯙꯤꯔꯥ ꯅꯠꯇꯅ ꯕꯦꯇꯥꯜ ꯍꯥꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯧꯅꯥ ꯐꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯥꯛꯂꯤꯕ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯗꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯎꯍꯟꯗꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨ ꯀꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯒꯙꯤꯔꯥ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯇꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯒꯙꯤꯔꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯄꯨꯂꯤꯕꯤꯔꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯗꯨꯅ ꯆꯦꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯆꯦꯜꯂꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯒꯙꯤꯔꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯃꯒꯙꯤꯔꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯖꯨꯝ ꯑꯃꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯦꯀꯦꯟ ꯈꯔ ꯍꯧꯒꯠꯂꯛꯇꯦ ꯍꯥꯏꯅ ꯌꯦꯡꯂꯨꯔꯒꯗꯤ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯗꯨ ꯍꯧꯒꯠꯂꯒ ꯃꯀꯣꯛꯇꯒꯤ ꯂꯨꯍꯨꯞ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ प्रजा ꯃꯌꯥꯝ ꯑꯗꯨ ꯏꯪꯉꯪ ꯉꯪꯅꯔꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯒꯙꯤꯔꯥꯅ ꯀꯣꯜꯂꯒ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯟꯗꯛꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯂꯣꯏꯄꯣꯠ ꯃꯇꯝ ꯆꯥꯅ ꯄꯤꯈꯤꯗꯕ ꯑꯁꯤ ꯉꯥꯛꯄꯤꯔꯣ, ꯃꯊꯪꯗꯗꯤ ꯂꯥꯟꯃꯤ ꯅꯈꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯤꯅꯅꯕꯒꯤꯗꯃꯛ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯖꯔꯝꯃꯒꯦ ꯍꯥꯏꯔꯒ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯤꯀꯨꯞꯇꯨꯗ ꯈꯨꯡꯒꯪꯗꯨꯒꯤ ꯄ꯭ꯔꯖꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯤꯐꯝ ꯊꯣꯛꯄ ꯂꯣꯏꯄꯣꯠ ꯑꯗꯨ ꯑꯩ ꯁꯤꯗ ꯂꯩꯖꯔꯦ ꯍꯥꯏꯔꯒ ꯄꯨꯁꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯂꯣꯏꯄꯣꯠ ꯑꯗꯨ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯁꯤꯗ ꯄꯤꯈ꯭ꯔꯣ꯫ ꯃꯒꯙꯤꯔꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯟꯐꯝ ꯈꯔ ꯑꯗꯨ ꯃꯨꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤꯗꯤ ꯃꯒꯙꯤꯔꯥꯒꯤ ꯃꯥꯏ ꯌꯦꯡꯂꯒ ꯑꯩ ꯅꯈꯣꯏꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯑꯃꯗꯤ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯇꯧꯕꯤꯗ꯭ꯔꯕꯅꯤ, ꯃꯊꯪꯗꯗꯤ ꯃꯇꯝ ꯆꯥꯅ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯒ ꯀꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤꯅ ꯖꯣꯏ ꯍꯥꯏꯅ ꯂꯥꯎꯕꯤꯔꯣ ꯍꯥꯏꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤꯅ ꯖꯣꯏ ꯖꯣꯏ ꯍꯥꯏꯔꯒ ꯂꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯗꯤ ꯃꯒꯙꯤꯔꯥꯅ ꯕꯦꯇꯥꯜꯒꯤ ꯖꯦ ꯖꯦꯅ ꯂꯥꯎꯔꯝꯃꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯎꯆꯦꯛ ꯁꯨꯔꯥꯔꯥꯀꯦ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯖꯣꯏ ꯖꯣꯏ ꯂꯥꯎꯔꯤꯕꯗꯣ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯗꯤ ꯃꯒꯙꯤꯔꯥ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯕꯦꯝꯕꯨꯅꯥꯠꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯊꯧꯅꯥ ꯑꯃꯗꯤ ꯅꯄꯥꯡꯒꯜꯅ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯄꯣꯜꯂꯦ, ꯃꯊꯪꯗꯗꯤ ꯃꯈꯧꯔꯤ ꯄꯥꯏꯔꯛꯀꯅꯤ, ꯑꯗꯨꯒꯤ ꯃꯊꯪꯗ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯛꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯥꯅꯤ, ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯊꯧꯅꯥ ꯍꯟꯒꯅꯨ ꯍꯥꯏꯔꯒ ꯕꯦꯝꯕꯨꯅꯥꯠꯅ ꯃꯆꯥ ꯃꯒꯙꯤꯔꯥꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯅꯥꯀꯟꯗꯒꯤ ꯄꯋꯟꯋꯂꯤꯒꯤ ꯃꯄꯥ ꯍꯥꯏꯕꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯙꯥꯟ ꯑꯗꯨꯅ ꯕꯦꯝꯕꯨꯅꯥꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕꯦꯝꯕꯨꯅꯥꯠ, ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯅ꯫ ꯑꯗꯨꯗꯒꯤ ꯕꯦꯝꯕꯨꯅꯥꯠꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯤꯌꯨ ꯄ꯭ꯔꯙꯥꯟ, ꯑꯩꯍꯥꯛꯀꯤ ꯀꯔꯝꯕ ꯃꯇꯦꯡ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ ꯍꯥꯏꯅ꯫ ꯑꯗꯨꯗꯒꯤ ꯄ꯭ꯔꯙꯥꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕꯦꯝꯕꯨꯅꯥꯠ, ꯅꯍꯥꯛꯇꯤ ꯈꯨꯟ ꯑꯁꯤꯗ ꯑꯅꯧꯕ ꯃꯤꯇꯣꯞ ꯑꯃ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯇꯨꯔꯦꯟ ꯑꯁꯤ ꯂꯥꯟꯊꯣꯛꯄꯤꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯌꯧꯍꯟꯕꯤꯔꯛꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯇꯣꯔꯕꯥꯟ ꯑꯁꯤ ꯂꯥꯟꯊꯣꯛꯄꯤꯗꯨꯅ ꯌꯧꯍꯟꯕꯤꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟ ꯑꯗꯣꯝꯗ ꯄꯨꯖꯥꯁꯨ ꯂꯩ,
ꯑꯗꯨꯒ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠꯅꯤ, ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯑꯩꯒꯤ ꯈꯨꯡꯒꯪꯁꯤꯗ ꯍꯜꯂꯛꯂꯤ, ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯃꯒꯙꯤꯔꯥꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯂꯧꯍꯟꯕ ꯆꯠꯄꯗ ꯅꯍꯥꯛ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥ ꯑꯗꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯅꯤꯡ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗ ꯃꯆꯤꯟꯗ ꯏꯛ ꯏꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯋꯥꯄꯥꯡꯁꯜꯂꯝꯃꯤ ꯃꯗꯨꯗꯤ ꯏꯛ ꯏꯛ ꯇꯧꯗꯨꯅ ꯂꯩꯔꯅꯨ, ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯨ ꯃꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯄꯋꯟ ꯃꯂꯤ ꯂꯧꯕ ꯆꯠꯄꯁꯤꯁꯨ ꯑꯩꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯗꯥꯡꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯒ ꯈꯨꯝꯃꯣ ꯀꯣꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯝꯂꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯁꯨꯔꯥꯔꯥꯀꯦ ꯍꯥꯏꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨ ꯄꯋꯟ ꯃꯂꯤꯕꯨ ꯂꯧꯕ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯄꯋꯟ ꯃꯂꯤꯗꯨꯕꯨ ꯃꯥꯒꯤ ꯀꯨꯆꯨꯗꯨꯕꯨ ꯌꯥꯝꯅ ꯉꯧꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯨꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯗꯨꯕꯨ꯫ ꯑꯗꯨꯗꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯄꯋꯟ ꯃꯂꯤꯒꯤ ꯀꯨꯆꯨꯗꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯝꯒꯅꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯗꯨ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯗꯨꯅ ꯅꯣꯛꯇꯨꯅ ꯇꯨꯔꯦꯟ ꯈꯣꯡꯕꯥꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯀꯨꯞꯇꯨꯗ ꯁꯨꯔꯥꯔꯥꯀꯦ ꯍꯥꯏꯕ ꯎꯆꯦꯛꯇꯨꯅꯁꯨ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯇꯨꯔꯦꯟ ꯃꯄꯥꯟꯒꯤ ꯃꯤꯌꯥꯝ ꯑꯁꯤꯗ ꯄꯋꯟ ꯃꯂꯤꯕꯨ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯁꯛ ꯈꯪꯕ ꯉꯝꯒꯗꯒꯦꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯇꯨꯔꯦꯟ ꯈꯣꯡꯕꯥꯜ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯒꯤ ꯃꯃꯥꯟꯅꯕ ꯕꯜꯃꯥꯅ ꯃꯍꯥꯛꯀ ꯈꯪꯅꯖꯕ ꯅꯨꯄꯤ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯒꯦ, ꯀꯗꯣꯝꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯣ, ꯅꯣꯡꯊꯛꯇꯒꯤ ꯊꯥꯗꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯏꯁꯣꯔꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯜꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯇꯥꯔꯤꯀꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩ ꯑꯁꯣꯝꯗ ꯂꯩꯔꯦ ꯅꯪꯅ ꯊꯤꯔꯤꯕꯗꯨ ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯇꯥꯔꯤꯀꯥꯅ ꯕꯜꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥꯅ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯍꯥꯏ ꯍꯥꯏꯅ꯫ ꯑꯗꯨꯗꯒꯤ ꯕꯜꯃꯥꯅ ꯍꯪꯉꯝꯃꯤ ꯅꯪꯒꯤ ꯏꯃꯥꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯅ꯫ ꯑꯗꯨꯗꯒꯤ ꯇꯥꯔꯤꯀꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥꯅ ꯅꯪꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯀꯣꯏꯗꯣ ꯌꯥꯝꯅ ꯐꯖꯩ, ꯀꯣꯏꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯀꯣꯏ ꯑꯃꯁꯨ ꯅꯍꯥꯛꯀꯤ ꯀꯣꯛꯇ ꯍꯧꯏ ꯍꯥꯏꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯅꯍꯥꯛꯀꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇ ꯐꯪꯉꯣꯏ, ꯑꯗꯨꯅ ꯅꯍꯥꯛꯇ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯏꯕꯥꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯀꯨꯞꯇꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇꯒꯤ ꯁꯨꯔꯥꯔꯥꯀꯦ ꯍꯥꯏꯕ ꯎꯆꯦꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯇꯥꯔꯤꯀꯥ, ꯅꯪꯅ ꯕꯜꯃꯥꯗ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯕꯜꯃꯥꯗꯤ ꯃꯀꯣꯛꯇ ꯄꯨꯡꯇꯥꯡ ꯇꯥꯡꯗꯅ ꯍꯅꯨꯕ ꯑꯣꯜꯂꯅꯤ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯔꯛꯂꯝꯃꯤ ꯎꯆꯦꯛꯇꯨꯅ꯫ ꯑꯗꯨꯗꯒꯤ ꯎꯆꯦꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯕꯜꯃꯥꯅ ꯍꯩꯠ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯍꯥꯏꯔꯒ ꯆꯩꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯒꯤ ꯁꯤꯟꯗ ꯃꯒꯙꯤꯔꯥꯅ ꯃꯐꯝꯗꯨꯗ ꯄꯣꯠ ꯆꯩ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯔꯤꯕ ꯍꯥꯏꯕꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯒꯙꯤꯔꯥꯗ ꯃꯒꯙꯤꯔꯥ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ ꯑꯩ ꯁꯣꯝꯗ ꯃꯤ ꯑꯃ ꯀꯧꯔꯦ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯅ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯑꯃꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯔꯛꯇꯨꯗ ꯂꯥꯞꯅ ꯄꯋꯟ ꯃꯂꯤꯅ ꯃꯒꯙꯤꯔꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯁꯨ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯃꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯣꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯉꯥꯡꯗꯨ ꯄꯝꯃꯒ ꯂꯩꯊꯣꯔꯛꯄ ꯃꯤꯀꯨꯞꯇ ꯄꯋꯟ ꯃꯂꯤꯗꯨ ꯂꯥꯞꯅ ꯎꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯇꯥꯡ ꯑꯁꯤ ꯔꯣꯃꯥꯟꯇꯤꯛ ꯁꯤꯟ ꯑꯃ ꯑꯣꯏꯅ ꯃꯈꯣꯏ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯌꯦꯡꯅꯕꯒꯤ ꯁꯤꯟ ꯑꯃ ꯎꯠꯂꯛꯏ ꯑꯩꯈꯣꯏꯗ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯄꯋꯟ ꯃꯂꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯈꯣꯏ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯒꯣꯜꯗꯨ ꯇꯣꯡꯅ ꯕꯜꯃꯥꯗ ꯇꯥꯔꯤꯀꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕꯜꯃꯥ, ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯣꯡꯐꯝꯁꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯁꯦꯝꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯜꯃꯥꯅ ꯇꯥꯔꯤꯀꯥꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯏꯕꯥꯅꯤꯅ ꯁꯤꯗ ꯇꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯊꯪ ꯂꯥꯛꯈꯤꯒꯅꯤ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯇꯥꯔꯤꯀꯥꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕꯜꯃꯥ, ꯅꯪꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯒ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯟꯀꯠꯂꯛꯑꯦ ꯑꯃꯗꯤ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯌꯦꯡꯉꯒ ꯐꯖꯕ ꯑꯁꯨꯝ ꯍꯦꯟꯇꯣꯔꯛꯑꯦ ꯍꯥꯏꯅ ꯃꯕꯥꯅꯤꯅ ꯔꯣꯃꯥꯟꯁꯀꯤ ꯋꯥꯔꯤꯁꯦ ꯑꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯀꯗꯥꯏ ꯐꯥꯎꯕ ꯁꯥꯟꯅꯈꯤꯗꯣꯏꯅꯣ, ꯂꯣꯏꯁꯤꯟꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯂꯤꯁꯥꯡꯁꯤꯟꯅ ꯁꯥꯈꯤꯒꯅꯤ, ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯅ꯫ ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯜꯃꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯪꯅ ꯁꯒꯣꯜ ꯊꯧꯔꯤꯕꯗꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯗꯨꯝ ꯊꯧ, ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ꯫
ꯑꯗꯨꯗꯒꯤ ꯄꯋꯟꯃꯂꯤꯅ ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯤ ꯀꯝꯗꯧꯔꯤ ꯍꯥꯏꯅ꯫ ꯑꯗꯨꯗꯒꯤ ꯁꯒꯣꯜ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯔꯤ, ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯃꯒꯙꯤꯔꯥꯅ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯈꯣꯏꯔꯝꯃꯒ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯀꯟꯕꯤꯍꯧꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯇꯥꯕꯗ ꯄꯋꯟꯃꯂꯤꯅ ꯁꯥꯎꯔꯞ ꯇꯧꯅ ꯃꯒꯙꯤꯔꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯑꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤ ꯍꯥꯏꯕ, ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯕꯨ ꯀꯜꯍꯧꯋꯦ ꯍꯥꯏꯕ꯫ ꯑꯗꯨꯗꯒꯤ ꯕꯜꯃꯥꯅ ꯃꯁꯤꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯔꯒ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯕꯨ ꯉꯁꯤꯗ ꯂꯥꯛꯂꯤꯕ ꯄꯋꯟꯃꯂꯤꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯁꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯅꯨꯄꯥꯅꯣ ꯍꯥꯏꯔꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯕ ꯌꯥꯕ ꯋꯥ ꯌꯥꯗꯕ ꯋꯥ ꯌꯥꯝ ꯂꯩꯕꯅꯤꯀꯣ, ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯔ ꯌꯦꯡꯉꯒ ꯉꯥꯡꯉꯣꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯋꯟꯃꯂꯤꯅ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯀꯔꯤ, ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯒ ꯕꯦꯇꯥꯜꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯕꯗꯣ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯑꯩꯁꯨ ꯃꯤꯒꯤ ꯈꯨꯡꯒꯪꯗ ꯂꯩꯔꯒ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ, ꯃꯗꯨꯗꯤ ꯑꯩꯒꯤ ꯈꯨꯡꯒꯪꯗ ꯃꯊꯧꯅꯥ ꯐꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯊꯦꯡꯅꯕ ꯉꯝꯕ ꯃꯤꯁꯛ ꯌꯥꯝꯅ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯨꯏ, ꯑꯗꯨꯒ ꯅꯪꯗꯤ ꯕꯦꯇꯥꯜꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯝꯃꯤꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯈꯪꯂꯦꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯇꯣꯡꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯒꯥꯔꯤꯗꯨꯗꯒꯤ ꯇꯥꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯅ ꯍꯪꯀꯠꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯈꯔ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯜꯃꯥꯗꯨ ꯌꯥꯝꯅ ꯀꯤꯖꯅ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯍꯨꯝꯁꯤꯒꯤ ꯑꯣꯏ ꯊꯪꯕꯔꯣꯝꯒꯤ ꯁꯥꯏꯠꯁꯤꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤ ꯀꯣꯏꯔꯒ ꯆꯠꯂꯒ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯦꯞꯂꯤꯕꯁꯤꯒꯤ ꯃꯌꯥꯏ ꯊꯪꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯨꯝꯅ ꯆꯪꯁꯜꯂꯨ, ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯅꯕ ꯁꯤꯟꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯎꯆꯦꯛꯇꯨꯅꯁꯨ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ, ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯌꯦꯡꯅꯕꯗꯒꯤ ꯍꯥꯟꯅ ꯅꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯔꯤꯅꯣ ꯇꯧꯒꯗꯧꯕ ꯄ꯭ꯂꯥꯟꯗꯨ ꯇꯨꯡꯗ ꯈꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯗꯨ ꯁꯒꯣꯜ ꯒꯥꯔꯤꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯒ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯗ ꯑꯃꯨꯛꯀ ꯌꯦꯡ, ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯏꯗ ꯂꯦꯞꯄꯤꯕ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯨ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯇꯞꯅ ꯃꯈꯣꯡꯂꯣꯝꯗ ꯄꯥꯛꯊꯔꯒ ꯃꯈꯣꯡ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯒꯙꯤꯔꯥꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯗꯨꯅ ꯐꯨꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯃꯒꯙꯤꯔꯥꯅ ꯐꯨꯅꯔꯤꯕꯗꯨ ꯎꯕꯗ ꯄꯋꯟꯃꯂꯤꯗꯨ ꯌꯥꯝꯅ ꯃꯊꯋꯥꯏ ꯋꯥꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯒꯙꯤꯔꯥꯗꯤ ꯃꯊꯟꯗꯅꯤ, ꯑꯗꯨꯕꯨ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯐꯨꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯥꯠꯈ꯭ꯔꯒꯗꯤ ꯍꯥꯏꯅ ꯄꯥꯈꯠꯆꯗꯨꯅ ꯌꯥꯝꯅ ꯃꯊꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯩꯊꯪꯗꯗꯤ ꯃꯒꯙꯤꯔꯥꯅ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯐꯨꯔꯛꯇꯨꯅ ꯂꯥꯁꯇ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯃꯒꯙꯤꯔꯥꯒꯤ ꯃꯅꯥꯛꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯋꯟꯃꯂꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯃꯒꯙꯤꯔꯥꯕꯨ ꯊꯥꯒꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯡꯒꯜ ꯀꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯅꯍꯥꯟꯒꯩꯕꯨ ꯈꯪꯉꯨꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯉꯔꯥꯡ ꯃꯥꯅ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯈꯣꯏꯔꯝꯃꯤꯗꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯊꯥꯖꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯄꯋꯟꯃꯂꯤꯒꯤ ꯃꯃꯥꯡꯗꯗꯤ ꯌꯦꯛꯅꯕ 100 ꯂꯥꯛꯑꯕꯁꯨ ꯑꯩꯅ ꯃꯤꯀꯨꯞ ꯑꯃꯗ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯈꯨꯡꯒꯪꯒꯤ ꯊꯧꯗꯣꯛꯇꯨꯗꯤ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯕꯅꯤ, ꯃꯗꯨꯗ ꯑꯩꯅ ꯅꯨꯄꯥ ꯑꯗꯨ ꯀꯥꯏꯍꯧꯔꯨꯔꯒ ꯈꯨꯡꯒꯪꯗꯨꯗ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯂꯥꯛꯂꯒ ꯑꯣꯠꯄ ꯅꯩꯕ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯋꯥꯍꯟꯕ ꯍꯥꯏꯕꯗꯨ ꯑꯩ ꯄꯥꯝꯈꯤꯗꯦ, ꯑꯗꯨꯅ ꯇꯧꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯑꯩꯅ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤꯗꯨꯒꯤ ꯃꯈꯣꯡꯗꯨ ꯀꯣꯜꯂꯒ ꯍꯥꯏꯖꯟꯅꯕ ꯁꯥꯖꯟꯅꯕꯅꯤ, ꯇꯁꯦꯡꯅ ꯑꯩ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤꯗꯨ ꯀꯤꯔꯒ ꯃꯈꯣꯡ ꯄꯥꯏꯔꯒ ꯂꯩꯕꯗꯨ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯔꯨꯞ, ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯋꯥꯅꯤ, ꯑꯩꯁꯨ ꯇꯧꯅꯤꯡꯗꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯒ ꯋꯥꯍꯩ ꯀꯣꯆꯤ ꯀꯣꯠꯂꯞ ꯇꯧꯔꯒ ꯄꯋꯟꯃꯂꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯋꯥꯔꯤ ꯑꯃꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯙꯥꯟꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯃꯔꯝ ꯑꯃꯗꯤ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯜꯃꯥꯅꯁꯨ ꯇꯥꯔꯤꯀꯥꯗ ꯍꯥꯏꯔꯝꯃꯤ ꯏꯕꯥꯅꯤꯒꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯔꯦꯗꯤ ꯇꯧꯕ ꯌꯥꯔꯦꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯃꯗꯤ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯦ ꯈꯨꯡꯒꯪꯁꯦ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯍꯟꯁꯤꯀꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯄꯋꯟꯃꯂꯤꯅ ꯃꯍꯥꯛꯀꯤ ꯕꯕꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕꯕꯥ, ꯏꯃꯥ, ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯏ,
ꯑꯗꯨꯕꯨ ꯃꯒꯙꯤꯔꯥꯅ ꯑꯩꯈꯣꯏꯗ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯗꯨ ꯁꯣꯜꯕ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄ ꯉꯝꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯋꯟ ꯃꯂꯤꯒꯤ ꯕꯕꯥꯗꯨꯅ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯑꯆꯧꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯥꯡꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯗꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯄꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯄꯥꯅ ꯃꯒꯙꯤꯔꯥꯒꯤ ꯃꯃꯤꯠꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯩꯗꯧꯔꯕ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯕꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯁꯨ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯏꯪꯒꯤꯠ ꯇꯧꯅꯔꯒ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯊꯦꯡꯅꯔꯤꯕ ꯕꯦꯇꯥꯜꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯕꯦꯇꯥꯜ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯄꯋꯟ ꯃꯂꯤꯒꯤ ꯃꯃꯥꯡꯗ ꯃꯒꯙꯤꯔꯥꯒꯤ ꯃꯄꯥꯅ ꯃꯒꯙꯤꯔꯥ ꯑꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯎꯠꯅꯕꯒꯤꯗꯃꯛ ꯕꯦꯇꯥꯜ ꯁꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯐꯨꯗꯠꯅꯍꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯒꯙꯤꯔꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕꯕꯥ, ꯅꯪꯅ ꯉꯁꯥꯏ ꯊꯥꯔꯛꯄ ꯕꯦꯇꯥꯜ ꯁꯥꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯕꯦꯇꯥꯜꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕꯒꯨꯝ ꯑꯩꯉꯣꯟꯗ ꯐꯨꯅꯕ ꯆꯩꯅꯕ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯄꯋꯟ ꯃꯂꯤꯒꯤ ꯃꯃꯥꯡꯗ ꯈꯪꯍꯟꯕ ꯌꯥꯗꯕꯅꯤꯅ ꯑꯩꯒꯤ ꯑꯉꯝꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯕꯦꯇꯥꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯒꯨꯝ ꯐꯨꯗꯨꯅ ꯆꯩꯗꯨꯅ ꯂꯥꯟ ꯑꯗꯨ ꯁꯣꯛꯅꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯕ ꯃꯥꯜꯂꯦ, ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯃꯒꯙꯤꯔꯥꯒꯤ ꯕꯕꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯄꯨꯛꯂꯤ ꯄꯥꯏꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯅꯣꯛꯈꯦꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯒꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯃꯊꯪꯗꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯁꯦ ꯍꯥꯏꯕ, ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕ? ꯉꯁꯤꯗꯤ ꯑꯩꯍꯥꯛꯅ ꯕꯦꯇꯥꯜ ꯁꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯥꯔꯛꯇꯨꯅ ꯄꯋꯟ ꯃꯂꯤꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯑꯆꯧꯕ ꯑꯀꯟꯕ ꯁꯛꯇꯝ ꯑꯃ ꯎꯠꯈꯤꯕꯗꯒꯤ ꯄꯋꯟ ꯃꯂꯤꯅ ꯅꯪꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯄ꯭ꯂꯥꯟꯁꯤꯅ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯕꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯌꯦꯡꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯕ ꯄꯨꯖꯥ ꯑꯗꯣ ꯐꯖꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯁꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯅꯕ ꯇꯧꯁꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯒꯙꯤꯔꯥꯅ ꯁꯒꯣꯜ ꯑꯃ ꯇꯣꯡꯂꯒ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯈꯨꯟꯗꯨꯒꯤ ꯄ꯭ꯔꯙꯥꯟ ꯍꯥꯏꯕꯗꯤ ꯄꯋꯟ ꯃꯂꯤꯒꯤ ꯕꯕꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯋꯟ ꯃꯂꯤꯒꯤ ꯃꯌꯨꯝꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯄꯋꯟ ꯃꯂꯤꯒꯤ ꯕꯕꯥꯅ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯀꯩꯗꯧꯔꯝꯃꯤꯅꯣ ꯄ꯭ꯔꯙꯥꯟ, ꯉꯁꯤꯁꯦ ꯌꯥꯝꯅ ꯏꯪꯕ ꯃꯥꯜꯂꯦ, ꯃꯩꯒ ꯌꯥꯏꯗꯅ ꯇꯧꯔꯝꯃꯤꯕꯗꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯋꯟ ꯃꯂꯤꯒꯤ ꯕꯕꯥꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, ꯍꯣꯏ, ꯉꯁꯤꯁꯦ ꯈꯔ ꯏꯪꯕ ꯃꯥꯜꯂꯦ, ꯑꯗꯨꯅ ꯑꯩ ꯃꯩ ꯇꯤꯛꯑꯝꯃꯤꯅꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯋꯦꯗꯔꯁꯦ ꯀꯣꯏꯕ ꯆꯠꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ, ꯑꯗꯨꯅ ꯍꯥꯏꯔꯝꯃꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯗꯅ ꯂꯦꯞꯈꯤꯕꯗꯨꯗ ꯄꯋꯟ ꯃꯂꯤꯒꯤ ꯕꯕꯥꯅ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯗꯣ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯍꯥꯏꯅ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯋꯦꯗꯔꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ, ꯑꯗꯨꯅ ꯄ꯭ꯔꯙꯥꯟꯒꯤ ꯏꯆꯥꯅꯨꯄꯤ ꯄꯋꯟ ꯃꯂꯤꯗꯣ ꯑꯩꯒ ꯆꯤꯡꯈꯣꯡꯗ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯨꯒꯦ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯋꯟ ꯃꯂꯤꯒꯤ ꯕꯕꯥꯅ ꯁꯥꯎꯔꯞ ꯇꯧꯅ, ꯀꯔꯤꯅꯣ ꯃꯒꯙꯤꯔꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯅꯍꯥꯟꯋꯥꯏ ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯣꯏꯕ ꯌꯥꯕ ꯄꯪꯀꯣꯏ ꯀꯣꯏꯕ ꯆꯠꯄꯗꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯆꯥꯎꯔꯕꯅꯤ, ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯒꯤ ꯌꯥꯊꯪ ꯌꯥꯎꯗꯅ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯋꯟ ꯃꯂꯤꯒꯤ ꯕꯕꯥꯅ ꯃꯒꯙꯤꯔꯥꯗ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯉꯩꯗ ꯏꯃꯨꯡꯒꯤ ꯊꯣꯡꯒꯥꯟꯗꯒꯤ ꯄꯋꯟ ꯃꯂꯤꯅ ꯆꯦꯞꯊꯔꯒ ꯃꯒꯙꯤꯔꯥꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯄꯋꯟ ꯃꯂꯤꯗꯨ ꯎꯕꯗ ꯄꯋꯟ ꯃꯂꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯄꯋꯟ ꯃꯂꯤ, ꯆꯠꯂꯣ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯀꯣꯏꯔꯨꯁꯤꯗꯅ, ꯋꯦꯗꯔꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯋꯟ ꯃꯂꯤꯁꯨ ꯍꯣꯏ ꯌꯥꯏꯌꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯔꯣꯝꯗ ꯌꯦꯡꯂꯨꯕꯗꯗꯤ ꯃꯄꯥꯒꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯄꯋꯟ ꯃꯂꯤ ꯑꯗꯨ ꯊꯣꯡꯒꯤ ꯃꯅꯨꯡꯗ ꯂꯩꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯋꯟ ꯃꯂꯤꯒꯤ ꯃꯄꯥꯅ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯏꯟꯕꯅꯤ, ꯑꯗꯨꯅ ꯅꯪꯅ ꯀꯧꯔꯁꯨ ꯂꯥꯛꯑꯔꯣꯏ, ꯅꯍꯥꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯋꯟ ꯃꯂꯤꯒꯤ ꯃꯃꯥꯅ ꯃꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯣ ꯑꯁꯣꯝꯗ ꯅꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯋꯟ ꯃꯂꯤꯅ ꯌꯨꯝꯒꯤ ꯃꯅꯤꯡꯊꯣꯡꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯃꯒꯙꯤꯔꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯁꯒꯣꯜꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯈꯠꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯋꯟ ꯃꯂꯤꯒꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯄꯋꯟ ꯃꯂꯤ, ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯅꯄꯥꯒꯤ ꯌꯥꯊꯪꯁꯨ ꯉꯥꯛꯇꯦ, ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯋꯟ ꯃꯂꯤꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯝꯃꯤ ꯃꯗꯨꯗꯤ ꯑꯩ ꯕꯕꯥꯅ ꯍꯥꯏꯕꯗꯣ ꯌꯥꯕꯗꯒꯤ ꯏꯃꯨꯡꯗ ꯆꯪꯉꯗꯨꯗꯤ, ꯑꯗꯨꯅꯕꯨ ꯑꯩ ꯃꯅꯤꯡꯊꯣꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯄꯋꯟ ꯃꯂꯤꯅ ꯃꯍꯥꯛꯀꯤ ꯏꯃꯥ ꯕꯕꯥꯗ ꯑꯣꯏꯅꯖꯔꯝꯂꯒ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯄꯋꯟ ꯃꯂꯤ ꯑꯅꯤ ꯑꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯤꯡꯈꯣꯡꯒꯤ ꯐꯖꯕ ꯑꯃꯗꯤ ꯃꯐꯝꯗꯨꯒꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕꯁꯤꯡ ꯑꯗꯨ
ꯌꯦꯡꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯋꯟꯃꯂꯤ ꯑꯃꯗꯤ ꯃꯒꯙꯤꯔꯥꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯒ ꯆꯤꯡꯌꯥ ꯑꯗꯨꯒꯤ ꯐꯖꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯌꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯡꯄꯥꯛ ꯑꯃꯗ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯋꯟꯃꯂꯤꯅ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯉꯔꯥꯡ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯁꯛ ꯈꯪꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯕꯦꯇꯥꯟꯒꯤ ꯂꯥꯟꯃꯤꯅ ꯑꯩꯒꯤ ꯏꯆꯦ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯅꯪꯕꯨ ꯎꯖꯕ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯨꯈꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗꯕꯗꯒꯤ ꯉꯔꯥꯡ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯑꯩꯅ ꯅꯪꯕꯨ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯋꯟꯃꯂꯤ, ꯅꯪꯒꯤ ꯃꯤꯠꯌꯦꯡꯁꯦ ꯀꯔꯤꯒꯨꯝꯕ ꯄꯋꯥꯔ ꯑꯃꯗꯤ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯗꯨꯗꯒꯤ ꯄꯋꯟꯃꯂꯤꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯁ꯭ꯇꯦꯌꯥꯔꯤ ꯀꯨꯃꯥꯔꯗꯣ ꯃꯥꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯀꯟꯅ ꯇꯛꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ, ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯈ꯭ꯔꯕ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯆꯥꯎꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯀꯅꯥꯒꯤ ꯑꯃꯨꯛ ꯑꯣꯏꯍꯟꯒꯗꯒꯦ, ꯑꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯕ ꯉꯝꯂꯣꯏ, ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯗꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯄꯋꯟꯃꯂꯤꯕꯨ ꯄꯋꯟꯃꯂꯤꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯕ ꯃꯇꯨꯡꯗ ꯄꯋꯟꯃꯂꯤꯅ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯒꯙꯤꯔꯥꯅ ꯄꯋꯟꯃꯂꯤꯒꯤ ꯃꯈꯨꯠ ꯐꯥꯔꯒ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯍꯥꯏꯔꯒ ꯈꯥꯝꯃꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯃꯉꯣꯟꯗꯒꯤ ꯀꯥꯔꯗ ꯑꯃ ꯄꯨꯊꯣꯛꯂꯒ ꯄꯋꯟꯃꯂꯤꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯀꯥꯔꯗ ꯑꯗꯨ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯁꯒꯣꯜ ꯑꯗꯨ ꯄꯨꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯋꯟꯃꯂꯤꯅ ꯀꯥꯔꯗ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯖꯔꯨꯕ ꯃꯇꯝꯗꯗꯤ ꯀꯥꯔꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩ ꯑꯀꯪꯕ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯂꯩ ꯑꯁꯤ ꯍꯦꯛ ꯎꯕꯗ ꯄꯋꯟꯃꯂꯤꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯒꯙꯤꯔꯥꯒꯤ ꯃꯆꯦ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗ ꯃꯍꯥꯛꯅ ꯂꯩ ꯑꯃ ꯃꯒꯙꯤꯔꯥꯗ ꯄꯤꯈꯤꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯝꯕꯤꯔꯝꯂꯤ ꯈꯜꯂꯒ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯋꯟꯃꯂꯤꯅ ꯃꯒꯙꯤꯔꯥꯅ ꯄꯤꯔꯝꯕ ꯑꯀꯪꯕ ꯂꯩ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯈꯨꯗꯥꯡꯗ ꯁꯤꯅꯕ ꯃꯔꯤ ꯑꯃ ꯄꯥꯟꯁꯤꯜꯂꯒ ꯈꯨꯗꯥꯡꯗꯨꯗ ꯁꯤꯖꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯃꯒꯙꯤꯔꯥꯁꯨ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯁꯒꯣꯜ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯌꯨꯝꯗꯨꯒꯤ ꯃꯄꯥꯟꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯗꯣꯝꯗꯒꯤꯅꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯜꯃꯥꯁꯨ ꯃꯒꯙꯤꯔꯥ ꯃꯒꯙꯤꯔꯥ ꯍꯥꯏꯅ ꯀꯧꯔꯒ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯒꯙꯤꯔꯥꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ, ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯐꯤꯛꯁ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯉꯔꯥꯡꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃꯠꯇꯁꯨ ꯍꯧꯗꯣꯛꯅꯗꯦ, ꯑꯗꯨꯒ ꯉꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯊꯨꯅ ꯂꯨꯍꯣꯡꯕ ꯂꯦꯞꯁꯜꯂꯝꯃꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯐꯔꯦꯁꯦ ꯃꯁꯤꯒꯤ ꯋꯥꯁꯦ, ꯑꯗꯣ ꯃꯤꯒꯤ ꯃꯆꯥꯗꯤ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯑꯣꯏꯗꯣꯔꯕꯅꯤꯅ ꯃꯥꯏꯊꯣꯡꯒꯁꯦ ꯌꯥꯝꯅ ꯉꯥꯜꯂꯤꯀꯣ, ꯁꯛ ꯌꯥꯝ ꯐꯖꯊꯣꯛꯑꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯦꯁꯦ ꯐꯥꯒꯤ ꯇꯧꯔꯅꯨ, ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ, ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯌꯨꯀꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯍꯣꯏ ꯍꯣꯏ ꯀꯔꯤ ꯋꯥꯍꯪꯅꯣ ꯍꯪꯉꯛꯑꯣ, ꯑꯩ ꯈꯪꯕ ꯑꯣꯏꯔꯗꯤ ꯈꯨꯝꯒꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯕꯣꯔ ꯑꯁꯤꯅ ꯀꯩꯅꯥ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯍꯔꯥꯎꯅ ꯊꯝꯒꯗꯒꯦ ꯅꯪ ꯈꯪꯉꯗꯤ ꯑꯃꯨꯛꯇ ꯍꯥꯏꯌꯨꯗꯅ, ꯅꯪꯗꯤ ꯑꯃꯔꯣꯝꯗ ꯖꯋꯥꯟꯅꯤ, ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤ, ꯑꯩꯈꯣꯏꯗꯧꯅ ꯑꯊꯤꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯀꯩꯅꯥꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯨꯅ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯛꯇꯕꯗꯒꯤ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯐꯔꯦ ꯅꯪ ꯍꯥꯏꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ, ꯐꯔꯦ ꯍꯥꯏꯔꯅꯨ, ꯑꯗꯨꯗꯤ ꯋꯥꯍꯪ ꯑꯃꯒ ꯍꯪꯒꯦ, ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯗꯨ ꯋꯥꯈꯜ ꯈꯤꯇꯪ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯣꯏ ꯍꯣꯏ ꯍꯪꯉꯨ ꯀꯔꯤ ꯋꯥꯍꯪꯅꯣ ꯅꯪꯅ ꯍꯪꯗꯣꯏꯗꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯁꯦ ꯁꯦꯝ ꯀꯣꯝꯂꯥ ꯂꯐꯣꯏꯗꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯕꯜꯃꯥꯅ ꯍꯪꯉꯛꯄ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯆꯤꯟꯗ ꯈꯤꯈꯤ ꯂꯥꯎꯅ ꯅꯣꯛꯆꯔꯒ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯂꯐꯣꯏ ꯌꯦꯔꯨꯝ ꯁꯪꯒꯣꯝꯗꯤ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯌꯦ, ꯅꯪꯗꯤ ꯅꯁꯥ ꯁꯣꯟꯕꯅꯤꯅ ꯑꯩꯗꯧꯅ ꯄꯥꯡꯒꯟ ꯀꯟꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯒ ꯐꯥꯒꯤ ꯇꯧꯔꯝꯃꯒ ꯅꯣꯛꯁꯜꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯜꯃꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯔꯒ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯜꯃꯥ ꯑꯃꯗꯤ ꯇꯥꯔꯤꯀꯥ ꯃꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯄꯋꯟꯃꯂꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯕꯜꯃꯥ ꯑꯃꯗꯤ ꯇꯥꯔꯤꯀꯥ ꯃꯈꯣꯏ ꯑꯅꯤ ꯂꯩ ꯍꯨꯛꯅꯔꯒ ꯂꯨꯍꯣꯡꯕ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫
ꯕꯜꯃꯥꯅ ꯇꯥꯔꯤꯀꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯥꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯕꯜꯃꯥꯅ ꯇꯥꯔꯤꯀꯥꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯜꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯅꯥꯀꯟꯗꯒꯤ ꯊꯣꯛꯂꯛꯂꯒ ꯅꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯉꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯒ ꯐꯥꯒꯤ ꯇꯧꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯕꯜꯃꯥꯅ ꯁꯥꯎꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯅꯪꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤꯕꯁꯦ ꯅꯪꯁꯦ ꯅꯃꯥ ꯌꯥꯝꯅ ꯏꯀꯥꯏꯗꯦꯗꯀꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨ ꯐꯨꯔꯤꯠ ꯄꯥꯏꯔꯒ ꯆꯤꯡꯊꯣꯔꯛꯂꯒ ꯃꯄꯥꯟꯗ ꯏꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯗꯨꯁꯨ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯜꯃꯥꯅ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛꯇꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯌꯦꯡꯉꯨ ꯏꯀꯨꯕꯣꯛ, ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯌꯥꯗ ꯃꯃꯥ ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯕ ꯃꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯥꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤꯗꯒꯤꯅ ꯑꯩꯒꯤ ꯏꯆꯥ 3 ꯁꯨꯗ꯭ꯔꯤꯕꯣ ꯅꯪ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨꯀꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯜꯃꯥꯒꯤ ꯃꯀꯨꯕꯣꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯗꯨ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯥ ꯆꯪꯉꯒꯦ ꯍꯥꯏꯔꯒ ꯇꯥꯔꯤꯀꯥ ꯑꯗꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯜꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯃꯀ꯭ꯔꯥꯡꯂꯣꯝꯗ ꯍꯧꯗꯣꯡ ꯑꯃ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨ ꯕꯜꯃꯥꯒꯤ ꯃꯀ꯭ꯔꯥꯡꯗ ꯂꯤꯠꯇꯨꯅ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯇꯥꯔꯤꯀꯥꯒꯤ ꯃꯄꯥꯅ ꯑꯁꯤꯗꯤ ꯃꯥꯡꯖꯔꯦ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯇ ꯑꯁꯨꯃꯥꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛꯁꯦ ꯌꯥꯝꯅ ꯐꯠꯇꯦ, ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯁꯤ ꯃꯨꯅꯤꯔꯤꯁꯤ ꯑꯃ ꯇꯥꯟꯅꯗꯅ ꯌꯦꯡꯊꯣꯛꯇ꯭ꯔꯒꯗꯤ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯨꯍꯣꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯃꯁꯤꯗ ꯂꯩꯍꯧꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤ ꯇꯥꯔꯤꯀꯥ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯜꯃꯥꯗꯣ ꯌꯥꯝꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯕꯨ ꯍꯥꯏꯔꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯨꯅꯤꯔꯤꯁꯤ ꯑꯃ ꯀꯧꯔꯒ ꯃꯈ꯭ꯔꯥꯡꯗ ꯂꯤꯠꯈꯤꯕ ꯍꯧꯗꯣꯡꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯐꯠꯇꯕ ꯐꯜ ꯄꯤꯔꯤꯕꯅꯣ ꯍꯥꯏꯅ ꯋꯥꯔꯤ ꯇꯥꯟꯅꯔꯝꯃꯤ꯫ ꯄꯟꯗꯤꯠ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯁꯤ ꯕꯜꯃꯥ ꯑꯃꯗꯤ ꯇꯥꯔꯤꯀꯥ ꯑꯁꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯤꯌꯦꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯨꯅꯤꯔꯤꯁꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯜꯃꯥ ꯑꯗꯨ ꯌꯥꯝꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯒ ꯀꯔꯤ ꯍꯥꯏꯕ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯥꯏꯕꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯑꯖꯥ ꯄꯨꯖꯥ ꯇꯧꯔꯒꯗꯤ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯃꯥꯏꯅ ꯉꯥꯛꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯃꯇ ꯇꯥꯛꯄꯤꯔꯝꯃꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯟꯗꯤꯠ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯣ, ꯋꯥ ꯃꯈꯥ ꯇꯥꯅ ꯌꯥꯝꯅ ꯉꯥꯡꯅꯕ ꯐꯠꯇꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁꯤꯟ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯃꯒꯙꯤꯔꯥꯅ ꯄꯋꯟꯃꯂꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯄꯋꯟꯃꯂꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯅꯨꯡ ꯃꯆꯥ ꯈꯨꯜꯂꯒ ꯊꯣꯡꯗꯨꯗ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯒꯙꯤꯔꯥꯅ ꯄꯋꯟꯃꯂꯤꯒꯤ ꯊꯣꯡꯗꯨꯗ ꯅꯨꯡꯅ ꯁꯨꯝ ꯊꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯋꯟꯃꯂꯤꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯄꯗ ꯅꯨꯡ ꯑꯗꯨ ꯄꯋꯟꯃꯂꯤꯒꯤ ꯂꯥꯏꯕꯛꯇ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥ ꯑꯗꯨ ꯁꯣꯏꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯎꯠꯂꯝꯃꯤ꯫ ꯄꯋꯟꯃꯂꯤꯁꯨ ꯁꯥꯎꯕꯗꯤ ꯉꯝꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯌꯥ ꯑꯃꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯗ꯭ꯔꯤꯁ꯭ꯌꯒꯤ ꯐꯖꯕꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯄꯋꯟꯃꯂꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯈꯪꯍꯟꯗꯅ ꯃꯟꯗꯤꯔ ꯑꯃꯒꯤ ꯄꯟꯗꯤꯠ ꯇꯥꯟꯅꯔꯒ ꯇꯨꯔꯦꯟ ꯑꯃꯒꯤ ꯇꯣꯔꯕꯥꯟꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯦ ꯍꯥꯏꯗꯅ ꯄꯟꯗꯤꯠꯇꯨꯗ ꯄꯨꯖꯥ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯄꯋꯟꯃꯂꯤꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯒ ꯃꯄꯥꯕꯨꯡ ꯕꯦꯝꯕꯨꯅꯥꯊꯇ ꯈꯣꯏꯔꯝꯃꯒ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯤ ꯕꯕꯥ ꯑꯩꯈꯣꯏ ꯑꯅꯤ ꯄꯟꯗꯤꯠ ꯑꯃꯗ ꯂꯨꯍꯣꯡꯉꯒ ꯂꯥꯛꯆꯔꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯒꯤ ꯃꯄꯥꯕꯨꯡ ꯕꯦꯝꯕꯨꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯃꯒꯙꯤꯔꯥ, ꯑꯍꯜ ꯂꯃꯟꯁꯨ ꯇꯥꯟꯅꯗꯅ ꯅꯕꯥꯅꯤ ꯈꯛꯇꯅ ꯂꯨꯍꯣꯡꯉꯒ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯐꯠꯇꯦ, ꯑꯗꯨꯅ ꯑꯩ ꯄꯋꯟꯃꯂꯤꯒꯤ ꯕꯕꯥꯕꯨ ꯇꯥꯟꯅꯔꯒ ꯈꯨꯡꯒꯪ ꯑꯁꯤꯗ ꯆꯥꯎꯅ ꯅꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯄꯒ ꯂꯨꯍꯣꯡꯅꯕ ꯁꯤꯟꯁꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯋꯟꯃꯂꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕꯕꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯥꯁꯤꯔꯕꯥꯗ ꯄꯤꯕꯤꯌꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯁꯤꯕꯖꯤꯒꯤ ꯃꯟꯗꯤꯔ ꯑꯃꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯝ ꯐꯪꯉꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯃꯤꯁꯛꯇꯨꯅ ꯃꯒꯙꯤꯔꯥꯒꯤ ꯇꯨꯡꯗ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯂꯦꯡꯕꯥꯟꯗ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯑꯗꯨ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯃꯒꯙꯤꯔꯥꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯂꯥꯛꯂꯤꯕ ꯃꯤꯁꯛꯇꯨ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯒꯙꯤꯔꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤꯕꯗꯤ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯅꯍꯥꯟꯗꯤ ꯅꯪꯒꯤ ꯕꯕꯥꯅ ꯕꯦꯇꯥꯜ ꯁꯥꯖꯤꯟꯅꯕ ꯊꯥꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯕꯦꯇꯥꯜ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯌꯥꯝꯅ ꯑꯋꯥꯕ ꯄꯤꯍꯧꯔꯦ, ꯅꯪ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯀꯨꯞꯇꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯔꯥꯔꯥꯀꯦ ꯍꯥꯏꯕ ꯎꯆꯦꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯁꯦꯡꯕꯅꯤ,
ꯈꯨꯡꯒꯪꯗꯨꯗ ꯑꯁꯦꯡꯕ ꯕꯦꯇꯥꯜꯁꯤꯡꯗꯣ ꯂꯥꯛꯂꯒ ꯃꯤꯁꯤꯡꯗꯣ ꯍꯥꯠꯄ ꯇꯨꯞꯄ ꯑꯃꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯄꯤꯍꯧꯔꯦ, ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯒꯙꯤꯔꯥꯗꯨ ꯁꯒꯣꯜ ꯇꯣꯡꯂꯒ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯇꯅ ꯌꯥꯝꯅ ꯌꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯡꯒꯪꯗ ꯌꯧꯕ ꯃꯤꯀꯨꯞꯇꯗꯤ ꯈꯨꯡꯒꯪ ꯑꯗꯣ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯑꯝꯕ, ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯇꯣꯛꯑꯝꯕ ꯑꯃꯗꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯟꯗꯅ ꯏꯅꯤꯟ ꯅꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯅ ꯃꯥꯒꯤ ꯈꯨꯡꯒꯪꯗ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯖꯔꯝꯃꯤ, ꯃꯗꯨꯗꯤ ꯀꯅꯥ ꯑꯃꯒꯤꯅ ꯃꯄꯥ ꯍꯥꯠꯂꯝꯃꯦ, ꯀꯅꯥ ꯑꯃꯒꯤꯅ ꯃꯆꯥ ꯍꯥꯠꯂꯝꯃꯦ, ꯀꯅꯥ ꯑꯃꯒꯤꯅ ꯃꯕꯨꯕꯣꯛ ꯍꯥꯠꯂꯝꯃꯦ, ꯀꯅꯥ ꯑꯃꯒꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯠꯂꯝꯃꯦ꯫ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯒꯙꯤꯔꯥꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯥꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯋꯟꯃꯂꯤꯒꯤ ꯕꯕꯥꯅ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯄꯋꯟꯃꯂꯤꯒꯤ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯗꯤ ꯅꯪ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ, ꯋꯥ ꯈꯔ ꯉꯥꯡꯉꯣ ꯍꯥꯏꯔꯒ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯅ ꯄꯋꯟꯃꯂꯤꯒꯤ ꯃꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ꯫ ꯄꯋꯟꯃꯂꯤꯒꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯄꯋꯟꯃꯂꯤꯗꯣ ꯕꯦꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯋꯟꯃꯂꯤꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯄꯥꯗꯨꯅ ꯄꯋꯟꯃꯂꯤꯗꯣ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯑꯁꯣꯝꯗ ꯄꯨꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯃꯈꯨꯠ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯒꯙꯤꯔꯥꯁꯨ ꯃꯍꯥꯛꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯁꯥꯏꯠ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯪꯒꯜ ꯃꯅꯨꯡꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯃꯗ ꯂꯦꯞꯄꯒ ꯅꯥꯀꯜ ꯑꯀꯣꯏꯕ ꯃꯔꯤꯃꯛꯇꯨ ꯂꯩꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯄꯋꯟꯃꯂꯤꯗ ꯄꯤꯈꯤꯕ ꯂꯩ ꯑꯀꯪꯕꯒꯤ ꯃꯅꯥꯗꯨꯅ ꯁꯦꯝꯕ ꯂꯤꯛ ꯑꯗꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯒꯙꯤꯔꯥꯅ ꯂꯤꯛ ꯑꯗꯨ ꯈꯨꯝꯒꯠꯂꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯜꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯀꯟꯅ ꯆꯦꯜꯂꯛꯂꯒ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯃꯒꯙꯤꯔꯥ, ꯅꯈꯣꯏꯒꯤ ꯕꯕꯥꯗꯣ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ, ꯑꯗꯨꯅ ꯅꯍꯥꯛ ꯑꯁꯣꯝꯗ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯒꯙꯤꯔꯥꯗꯨ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯒꯙꯤꯔꯥꯒꯤ ꯃꯄꯥꯕꯨꯡ ꯕꯦꯝꯕꯨꯅꯥꯠꯇꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯃꯌꯥꯝ ꯀꯣꯏꯁꯤꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯒꯙꯤꯔꯥꯅ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯕꯗ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯕꯦꯝꯕꯨꯅꯥꯠꯅ ꯀꯧꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯑꯩꯅ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯋꯟꯃꯂꯤ ꯄꯨꯈꯤꯗꯅꯕ, ꯑꯗꯨꯕꯨ ꯑꯩ ꯀꯟꯕꯗꯤ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯔꯒ ꯀꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯕꯨꯡ ꯕꯦꯝꯕꯨꯅꯥꯠꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯏꯃꯧꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯒꯅꯨꯀꯣ, ꯃꯈꯣꯏꯁꯤꯡꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯔꯒ ꯂꯣꯛ ꯑꯍꯨ ꯈꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯣꯛ ꯈꯨꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯕꯗꯨ ꯎꯕꯗ ꯃꯒꯙꯤꯔꯥꯅ ꯃꯄꯥꯕꯨꯡ ꯕꯦꯝꯕꯨꯅꯥꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯗꯤ ꯕꯕꯥ, ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ, ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯒ ꯅꯉꯣꯟꯗ ꯋꯥꯕ ꯍꯦꯜꯂꯦ, ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯈꯔ ꯊꯛꯑꯣꯅ ꯏꯁꯤꯡ ꯄꯤꯔꯝꯃꯤ꯫ ꯏꯁꯤꯡꯈꯔ ꯊꯛꯂꯕ ꯃꯇꯨꯡꯗ ꯕꯦꯝꯕꯨꯅꯥꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯑꯩ ꯅꯉꯣꯟꯗ ꯃꯔꯨꯑꯣꯏꯕ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯅꯥꯀꯣꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯅꯕꯒꯤꯗꯃꯛ ꯈꯔ ꯂꯨꯞꯊꯔꯛꯄꯗ ꯕꯦꯝꯕꯨꯅꯥꯠꯇꯨ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯕꯦꯝꯕꯨꯅꯥꯠꯅ ꯂꯩꯈꯤꯗꯕꯗꯨ ꯎꯕꯗ ꯃꯒꯙꯤꯔꯥꯗꯨ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ, ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯐꯝꯂꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝꯗꯨꯁꯨ ꯌꯥꯝꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯉꯥꯡꯖꯔꯝꯃꯤ, ꯃꯗꯨꯗꯤ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯕꯨ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯌꯣꯛꯄꯤꯔꯛꯇꯨꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯥꯎꯅꯕ ꯑꯃꯗꯤ ꯑꯩꯕꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯌꯣꯛꯄꯤꯔꯛꯂꯒ ꯑꯗꯨꯒ ꯑꯩꯅꯗꯤ ꯑꯌꯣꯛꯄ ꯃꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯀꯞꯄꯗꯨ ꯎꯕꯗ ꯁꯨꯔꯥꯔꯥꯀꯦ ꯍꯥꯏꯕ ꯎꯆꯦꯛꯇꯨꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯤꯇꯤꯡꯁꯤꯗ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯕꯕꯥꯅ ꯁꯪꯁꯥꯔꯁꯤꯗꯒꯤ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯂꯧꯔꯝꯗꯥꯏꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔꯗꯤ ꯐꯣꯡꯗꯣꯛꯅꯤꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯅ ꯈꯪꯕ ꯎꯕ ꯇꯥꯈꯤꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯒꯙꯤꯔꯥꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯋꯟꯃꯂꯤꯒꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯀꯤ ꯕꯕꯥꯅ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯃ ꯊꯝꯃꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯅꯍꯥꯛꯀꯤ ꯕꯕꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯍꯣꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯅꯤ꯫ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡ ꯂꯩꯔꯤꯉꯩꯗꯁꯨ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯗꯤ ꯕꯦꯇꯥꯜꯒꯨꯝꯅ ꯁꯛꯂꯣꯟ ꯌꯥꯝꯅ ꯂꯧꯕ ꯉꯝꯕ ꯑꯃꯗꯤ ꯕꯦꯇꯥꯜꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯜꯂꯒ ꯕꯦꯇꯥꯜꯁꯨ ꯁꯥꯕ ꯉꯝꯕ ꯃꯄꯥꯡꯒꯜ ꯂꯩꯕ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯅ ꯕꯦꯇꯥꯜꯒꯤ ꯂꯩꯐꯝꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯐꯝꯗꯨꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯕꯨ ꯑꯃꯨꯛꯇ ꯑꯋꯥꯐꯝꯗꯒꯤ ꯀꯜꯂꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯋꯟꯃꯂꯤꯒꯤ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯒꯙꯤꯔꯥꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯕꯦꯇꯥꯜ ꯍꯥꯏꯕ ꯖꯥꯇꯤ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜꯁꯤꯗꯤ ꯃꯈꯣꯏꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ
ꯏꯁꯣꯔꯅ ꯄꯤꯔꯛꯂꯕ ꯃꯈꯣꯏꯒꯤ ꯏꯃꯥ ꯄꯨꯛꯅꯨꯡꯒꯤ ꯈꯨꯗꯣꯜꯅꯤ꯫ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯑꯣꯏꯕ ꯑꯃꯒ ꯃꯥꯟꯅꯕ ꯃꯄꯥꯡꯒꯜ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯒꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯨꯅꯤ ꯔꯤꯁꯤ ꯑꯃꯒꯨꯝꯅ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯝꯕꯤ ꯑꯃ ꯂꯩ, ꯍꯥꯏꯔꯤꯕ ꯕꯦꯇꯥꯜꯁꯤꯡ ꯑꯗꯨꯒꯤ ꯄꯥꯡꯒꯜꯒ ꯆꯞ ꯃꯥꯟꯅꯅ ꯀꯟꯕ ꯉꯝꯕ ꯑꯩꯉꯣꯟꯗ ꯍꯤꯗꯥꯛ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯖꯪꯒꯜꯗ ꯐꯪꯕ ꯎꯔꯤ ꯋꯥꯔꯤꯅ ꯁꯦꯝꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯗꯥꯛꯁꯦ ꯊꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤꯒꯨꯝꯕ ꯔꯤꯌꯦꯛ ꯑꯃꯗꯤ ꯇꯧꯔꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯔꯤꯌꯦꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗ ꯌꯥꯝꯅ ꯄꯋꯥꯔ ꯀꯟꯕ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯏꯅꯔꯖꯤ ꯄꯤꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯄꯤꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯕꯦꯇꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯡꯒꯜꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯗꯁꯨ ꯀꯟꯒꯅꯤ, ꯑꯃꯗꯤ ꯕꯦꯇꯥꯜꯁꯤꯡꯅ ꯄꯥꯏꯕ ꯉꯝꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅ ꯄꯥꯏꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯏꯅꯔꯖꯤ ꯄꯤꯕꯒꯤ ꯇꯥꯏꯃꯤꯡ ꯇꯥꯟꯖꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯃꯁꯤꯒꯤ ꯏꯅꯔꯖꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯂꯣꯏꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯕꯦꯇꯥꯜꯒꯨꯝꯅ ꯀꯟꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯩꯔꯣꯏ꯫ ꯍꯤꯗꯥꯛꯁꯦ ꯊꯛꯂꯒ ꯑꯃꯨꯛꯇꯪꯗꯤ ꯆꯥꯡ ꯌꯦꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯒꯙꯦꯔꯥꯅ ꯍꯤꯗꯥꯛ ꯑꯗꯨ ꯊꯛꯆꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯗꯥꯛ ꯑꯗꯨ ꯊꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯒꯙꯦꯔꯥ ꯑꯗꯨ ꯃꯉꯣꯟꯗ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯔꯤꯌꯦꯛꯁꯟ ꯄꯥꯟꯕ ꯍꯧꯔꯛꯂꯝꯃꯤ, ꯑꯃꯗꯤ ꯃꯁꯥ ꯑꯗꯨ ꯑꯣꯟꯊꯣꯏꯅ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯝꯕꯟ ꯈꯥꯔꯤꯕ ꯄꯣꯠꯁꯛ ꯑꯃꯗꯨꯗ ꯇꯨꯁꯟꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯥꯈꯤꯕ ꯑꯗꯨꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯄꯥꯈꯠꯅꯗꯨꯅ ꯃꯒꯙꯦꯔꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ ꯉꯥꯏꯈꯣ, ꯆꯪꯕ ꯌꯥꯗ꯭ꯔꯤ ꯍꯥꯏꯔꯒ ꯈꯥꯝꯃꯝꯃꯤ꯫ ꯑꯗꯨ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛ ꯃꯒꯙꯦꯔꯥ ꯅꯠꯇ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯕꯦꯇꯥꯜ ꯑꯃꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯔꯕꯅꯤ, ꯑꯃꯗꯤ ꯅꯁꯥꯅ ꯅꯁꯥꯁꯦ ꯕꯦꯇꯥꯜꯅꯤ ꯈꯟꯖꯔꯒ ꯅꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯣꯡꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯧ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯒꯙꯦꯔꯥ ꯑꯗꯨ ꯂꯩꯃꯥꯏꯗꯒꯤ ꯍꯧꯒꯠꯂꯒ ꯃꯍꯥꯛ ꯑꯁꯤ ꯕꯦꯇꯥꯜ ꯑꯃꯒꯨꯝꯅ ꯄꯥꯏꯕ ꯉꯝꯃꯤ ꯅꯠꯇ꯭ꯔ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯨ ꯀꯣꯏꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯡ ꯑꯃ ꯂꯥꯜꯂꯒ ꯆꯣꯡꯉꯒ ꯃꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯁꯤ ꯈꯟꯖꯔꯝꯃꯤ ꯑꯩꯍꯥꯛꯁꯤ ꯕꯦꯇꯥꯜ ꯑꯃꯒꯨꯝꯅ ꯄꯥꯏꯕ ꯉꯝꯂꯦ ꯍꯥꯏꯅ꯫ ꯃꯒꯙꯦꯔꯥ ꯑꯗꯨ ꯋꯥꯡꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯊꯛꯈꯤꯕ ꯍꯤꯗꯥꯛꯇꯨꯒꯤ ꯄꯋꯥꯔꯗꯨꯅ ꯃꯈꯥꯗ ꯇꯞꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨꯁꯨ ꯃꯍꯥꯛ ꯑꯁꯤ ꯕꯦꯇꯥꯜ ꯑꯃꯒꯨꯝꯅ ꯄꯋꯥꯔ ꯄꯥꯏꯔꯦ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯀꯜꯂꯦ ꯍꯥꯏꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯒꯙꯦꯔꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯍꯤꯗꯥꯛ ꯄꯤꯔꯤꯕ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯣꯏꯊꯣꯛꯇꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯁꯤ ꯍꯣꯠꯅꯗꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯃꯨꯅꯤ ꯔꯤꯁꯤ ꯅꯪꯅ ꯇꯥꯛꯄꯤꯗꯨꯅ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯅꯍꯥꯛꯅ ꯕꯦꯇꯥꯜꯒꯨꯝꯅ ꯄꯥꯡꯒꯜ ꯀꯟꯕ ꯉꯝꯅꯕ ꯍꯤꯗꯥꯛ ꯑꯃ ꯁꯦꯝꯕꯤꯗꯨꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣ ꯑꯃꯗ ꯄꯣꯛꯄꯤꯔꯦ ꯍꯥꯏꯅ ꯃꯒꯙꯦꯔꯥꯅ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯒꯤ ꯃꯤꯀꯨꯞꯇꯨꯗ ꯄꯋꯟꯃꯂꯤꯒꯤ ꯃꯄꯥꯅ ꯃꯒꯙꯦꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯦꯔꯥ, ꯅꯍꯥꯛꯅ ꯕꯦꯇꯥꯜꯒꯤ ꯂꯝꯗ ꯆꯠꯂꯒ ꯕꯦꯇꯥꯜꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯕꯦꯇꯥꯜꯒꯤ ꯃꯔꯝꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯃꯌꯥꯝ ꯑꯃ ꯈꯪꯅꯕꯒꯤꯗꯃꯛ ꯑꯍꯥꯟꯕꯗ ꯆꯍꯤ 109 ꯆꯨꯞꯅ ꯂꯥꯏꯑꯣꯏꯔꯕ ꯊꯦꯡꯒꯨ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯊꯦꯡꯒꯨ ꯑꯁꯤꯒ ꯍꯥꯟꯅ ꯎꯅꯗꯨꯅ ꯕꯦꯇꯥꯜꯒꯤ ꯃꯔꯝꯗ ꯀꯃꯥꯏꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗꯒꯤ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯒꯤ ꯂꯩꯔꯝꯃꯤꯕ ꯃꯤꯌꯥꯝꯗꯨꯅ ꯀꯔꯤ ꯍꯥꯏꯕ, ꯆꯍꯤ 109 ꯄꯨꯟꯁꯤꯕ ꯊꯦꯡꯒꯨ ꯍꯥꯏꯕ ꯍꯥꯏꯅ ꯃꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛ-ꯉꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯄꯋꯟꯃꯂꯤꯒꯤ ꯃꯄꯥꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯦꯔꯥ, ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒꯤ ꯑꯋꯥꯡ ꯃꯥꯏꯀꯩꯔꯣꯝ ꯊꯪꯕꯗ ꯀꯥꯃꯤꯅꯤ ꯀꯧꯕ ꯈꯨꯡꯒꯪ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯁꯨ ꯕꯦꯇꯥꯜꯗꯧꯅ ꯇꯧꯕ ꯁꯛꯇꯤ ꯂꯩꯔꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯆꯍꯤ 5 ꯈꯨꯗꯤꯡꯒꯤ ꯕꯦꯇꯥꯜ ꯍꯥꯏꯕ ꯂꯩꯕꯥꯛꯇꯨꯒꯤ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯊꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯊꯥꯅ ꯆꯍꯤ 9 ꯃꯨꯛꯇꯤ ꯃꯈꯣꯏꯒꯤ ꯂꯝꯁꯤꯗ ꯍꯤꯗꯥꯛ ꯑꯗꯨ ꯊꯤꯟꯕ ꯆꯠꯇ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀꯥꯃꯤꯅꯤ ꯍꯥꯏꯕ ꯈꯨꯡꯒꯪꯁꯤꯗ ꯕꯦꯇꯥꯜ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯝꯕ ꯍꯤꯗꯥꯛ ꯑꯁꯤ ꯅꯍꯥꯛꯅ ꯄꯨꯔꯒ ꯍꯤꯗꯥꯛ ꯑꯁꯤ ꯆꯍꯤ 5 ꯊꯤꯜꯂꯛꯀꯗꯧꯕꯗꯨ ꯊꯤꯟꯈꯤꯗꯕ ꯆꯍꯤ 9 ꯁꯨꯔꯛꯂꯦ, ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯁꯤ ꯊꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯔꯒ ꯈꯨꯝꯃꯒ ꯆꯪꯂꯕꯗꯤ ꯅꯍꯥꯛ ꯕꯦꯇꯥꯜ ꯂꯩꯕꯥꯛꯇꯨꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯠꯇ ꯅꯨꯡꯗ ꯀꯩꯁꯨ ꯊꯣꯛꯂꯣꯏ ꯍꯥꯏꯅ ꯄꯋꯟꯃꯂꯤꯒꯤ ꯃꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯒꯙꯦꯔꯥ, ꯕꯦꯇꯥꯜꯒꯤ ꯂꯩꯕꯥꯛꯇ ꯆꯪꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯒꯙꯦꯔꯥ, ꯅꯍꯥꯛꯀ ꯂꯣꯏꯅꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯑꯗꯨꯝ ꯆꯠꯄꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯄꯋꯟꯃꯂꯤꯒꯤ ꯃꯄꯥꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯒꯙꯦꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛꯀ ꯂꯣꯏꯅꯔꯒ ꯕꯜꯃꯥ ꯑꯃꯗꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯋꯟꯃꯂꯤꯒꯤ ꯃꯄꯥꯅ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯈꯣꯏ ꯑꯍꯨꯝ ꯆꯠꯄꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯋꯟꯃꯂꯤꯒꯤ ꯃꯄꯥꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯥꯃꯤꯅꯤ ꯍꯥꯏꯕ ꯈꯨꯡꯒꯪꯁꯤꯅ ꯕꯦꯇꯥꯜ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛ ꯍꯤꯗꯥꯛ ꯁꯦꯝꯂꯤꯕꯁꯤ ꯕꯦꯇꯥꯜ ꯍꯥꯏꯕ ꯖꯥꯇꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯆꯦꯜꯂꯤꯕ ꯏꯁꯤꯗ ꯏꯒꯤ ꯑꯣꯏꯕ ꯂꯩꯅꯥ ꯃꯈꯜ ꯑꯃ ꯂꯩꯕ ꯃꯔꯝꯅ
ꯀꯥꯃꯤꯅꯤ ꯍꯥꯏꯕ ꯈꯨꯡꯒꯪꯁꯤꯅ ꯍꯤꯗꯥꯛ ꯑꯗꯨ ꯁꯦꯝꯗꯨꯅ ꯆꯍꯤ 5 ꯈꯨꯗꯤꯡꯒꯤ ꯊꯤꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯍꯥꯛꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯋꯟꯃꯂꯤꯒꯤ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯃꯍꯥꯛ ꯑꯁꯤ ꯕꯦꯇꯥꯜ ꯑꯃꯒꯤ ꯁꯛꯇꯝ ꯃꯥꯟꯅꯕ ꯃꯌꯥꯗ ꯖꯥꯊꯤꯟ ꯌꯥꯎꯕ ꯖꯥꯒꯤ ꯀꯣꯚꯔ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯃꯤꯠꯇ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯀꯂꯔ ꯑꯗꯨ ꯁꯪꯖꯤꯟꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯕꯦꯇꯥꯜ ꯃꯥꯟꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯂꯒ ꯍꯥꯏꯔꯤꯕ ꯀꯥꯃꯤꯅꯤ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛ ꯔꯦꯗꯤ ꯇꯧꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯖꯪꯒꯜ ꯑꯁꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯒꯣꯜ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯡ ꯆꯠꯂꯨ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯂꯦꯞꯄꯛꯂꯝꯃꯤ꯫ ꯁꯜꯃꯥꯅ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯩꯗꯧꯔꯒꯦ ꯃꯒꯙꯤꯔꯥ, ꯅꯪꯅ ꯃꯃꯥꯡ ꯊꯥꯅ ꯆꯠꯂꯒ ꯂꯦꯞꯄꯕꯗꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯃꯒꯙꯤꯔꯥꯅ ꯈꯪꯗꯦ, ꯁꯒꯣꯜꯁꯦ ꯃꯁꯥ ꯃꯇꯣꯟꯗ ꯂꯦꯞꯈꯤꯔꯝꯃꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯒꯙꯤꯔꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯁꯨꯝꯅ, "ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯁꯤ ꯅꯖꯔꯤ ꯍꯥꯏꯕ ꯖꯥꯇꯤ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯅꯖꯔꯤ ꯖꯥꯇꯤ ꯑꯁꯤ ꯃꯤ ꯌꯥꯝꯅ ꯄꯤꯛꯄ ꯑꯃꯗꯤ ꯌꯥꯝꯅ ꯁꯔꯤꯠ ꯁꯔꯥ ꯍꯩꯕ, ꯃꯍꯩ ꯃꯁꯤꯡ ꯑꯃꯗꯤ ꯖꯥꯗꯨ ꯃꯇꯤꯛ ꯆꯥꯅ ꯍꯩꯕ ꯖꯥꯇꯤ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯕꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯈꯔ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯀꯤꯔꯛꯇꯨꯅ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯑꯗꯨꯗꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯃꯥꯏꯀꯩ ꯃꯔꯤ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯒꯙꯤꯔꯥꯅ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯒꯙꯤꯔꯥꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯅꯖꯔꯤ ꯍꯥꯏꯕ ꯖꯥꯇꯤ ꯑꯗꯨꯒꯤ ꯑꯄꯤꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎ ꯑꯃꯒꯤ ꯎꯁꯥꯗ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡꯗꯨ ꯄꯨꯟꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯆꯀ꯭ꯔꯕꯇꯤꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯒꯙꯤꯔꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯦꯟ ꯑꯔꯦꯞꯄ ꯂꯩꯇꯅ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯍꯨ ꯇꯩꯔꯕ ꯇꯦꯟꯖꯩꯁꯤꯡꯗꯨꯅ ꯄꯥꯜꯂ ꯐꯥꯎꯕꯗ ꯃꯒꯙꯤꯔꯥ ꯑꯗꯨ ꯋꯥꯟꯊꯗꯨꯅ ꯇꯥꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯆꯀ꯭ꯔꯕꯇꯤꯗ ꯃꯍꯥꯛ ꯑꯃꯨꯛ ꯀꯥꯞꯍꯜꯂꯨ ꯍꯥꯏꯅ ꯀꯥꯞꯄꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯀꯥꯞꯄ ꯇꯦꯟꯗꯨꯅ ꯄꯥꯟꯕꯗꯒꯤ ꯃꯒꯙꯤꯔꯥ ꯑꯗꯨ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯈꯨꯕꯥꯛ ꯐꯨꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯊꯥꯒꯠꯇꯨꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯅꯖꯔꯤꯒꯤ ꯖꯥꯇꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯐꯥꯖꯤꯜꯂꯒ ꯃꯈꯣꯏꯒꯤ ꯂꯝꯗꯨꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯆꯀ꯭ꯔꯕꯇꯤ ꯑꯗꯨ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗꯨꯅ ꯈꯨꯔꯨꯝꯃꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯂꯥꯛꯂꯤꯕ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯊꯝꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯍꯨ ꯆꯦꯜꯂꯕ ꯇꯤꯟꯁꯤꯡ ꯑꯁꯤꯅ ꯆꯤꯛꯍꯟꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯃꯔꯣꯜ ꯂꯣꯟꯕ ꯎꯆꯦꯛꯁꯤꯡꯁꯨ ꯌꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯍꯨ ꯆꯦꯜꯂꯕ ꯃꯤꯔꯥꯡ ꯑꯃꯅ ꯃꯈꯥꯗ ꯑꯁꯨꯝ ꯀꯨꯝꯃꯛꯇꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯇꯤꯟ ꯑꯗꯨꯅ ꯆꯤꯛꯇꯅꯕ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯆꯤꯟꯗꯣ ꯃꯦꯟꯁꯤꯜꯂꯒ ꯊꯝꯕ ꯃꯔꯝꯅ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯖꯔꯤ ꯍꯥꯏꯕ ꯖꯥꯇꯤ ꯑꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝ ꯐꯥꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯕꯦꯇꯥꯜꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯐꯥꯗꯨꯅ ꯂꯥꯛꯅꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯛꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ, "ꯕꯕꯥ, ꯑꯩꯈꯣꯏꯅ ꯕꯦꯇꯥꯜꯅꯤ ꯍꯥꯏꯅ ꯂꯥꯛꯅꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯃꯤꯠꯁꯤꯗ ꯌꯦꯡꯕꯗꯗꯤ ꯑꯁꯦꯡꯕ ꯕꯦꯇꯥꯜ ꯃꯥꯟꯗꯦ꯫ ꯃꯈꯣꯏꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯗꯣ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯍꯪꯉꯒ ꯍꯥꯠꯄꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯆꯤꯟꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯍꯥꯟꯅ ꯇꯧꯁꯤ ꯍꯥꯏꯅ ꯃꯆꯤꯟꯗꯣ ꯍꯥꯡꯇꯣꯛꯍꯜꯂꯝꯃꯤ꯫ ꯃꯒꯙꯤꯔꯥꯒꯤ ꯃꯆꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯂꯧꯊꯣꯛꯂꯒ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯕꯦꯇꯥꯜ ꯅꯠꯇꯦ, ꯑꯩꯈꯣই ꯕꯦꯇꯥꯜ ꯁꯥꯁꯤꯟꯅꯔꯒ ꯂꯥꯛꯄꯅꯤ, ꯃꯔꯝꯗꯤ ꯕꯦꯇꯥꯜ ꯍꯥꯏꯕ ꯐꯠꯈꯤꯗ꯭ꯔꯕ ꯖꯥꯇꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯥꯛꯇꯨꯅ ꯃꯤ ꯀꯌꯥ ꯍꯥꯠꯄ ꯌꯥꯕ ꯍꯥꯠꯂꯝꯃꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤ ꯄꯋꯟꯃꯂꯤꯗꯨꯁꯨ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯕꯦꯇꯥꯜ ꯖꯥꯇꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯂꯥꯏꯑꯣꯏꯔꯕ ꯊꯦꯡꯒꯨ ꯑꯗꯨ ꯍꯥꯟꯅ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯁꯤ ꯕꯦꯇꯥꯜꯅꯤ ꯈꯟꯅ ꯍꯥꯠꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯈꯟꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯊꯥꯒꯠꯂꯤ, ꯃꯍꯥꯛꯀꯤ ꯑꯥꯏꯗꯤꯌꯥꯅ ꯑꯩꯈꯣꯏꯅ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯀꯟꯕ ꯉꯝꯕꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯗꯤ ꯑꯩꯈꯣꯏ
ꯅꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯅꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯊꯧꯖꯥꯟ ꯑꯗꯨ ꯎꯕꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯕꯦꯇꯥꯜ ꯍꯥꯏꯕ ꯖꯥꯇꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯠꯄ ꯉꯝꯅꯕꯒꯤꯗꯃꯛ ꯑꯍꯥꯟꯕꯗ ꯆꯍꯤ 100 ꯆꯨꯞꯅ ꯂꯥꯏꯑꯣꯏꯔꯕ ꯊꯦꯡꯒꯨ ꯑꯗꯨꯕꯨ ꯍꯥꯟꯅ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯊꯦꯡꯒꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ, ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯔꯨꯞꯅꯤ, ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯕꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯊꯦꯡꯒꯨ ꯑꯁꯤ ꯎꯅꯅꯕ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯒꯙꯤꯔꯥꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯊꯦꯡꯒꯨ ꯑꯗꯨ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯕꯦꯇꯥꯜ ꯍꯥꯏꯕ ꯂꯝꯗꯨꯗ ꯆꯠꯂꯒ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯒ ꯄꯋꯟꯃꯂꯤ ꯄꯨꯔꯒ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯧꯕ ꯂꯝꯕꯤ ꯑꯗꯨ ꯈꯪꯉꯣꯏꯗꯧꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯊꯦꯡꯒꯨ ꯑꯗꯨ ꯎꯅꯔꯒ ꯃꯉꯣꯟꯗꯒꯤ ꯑꯁꯦꯡꯕ ꯂꯝꯕꯤ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯊꯦꯡꯒꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕ ꯉꯝꯕ ꯃꯍꯥꯛ ꯈꯛꯇꯅꯤ, ꯃꯍꯥꯛ ꯑꯗꯨ ꯎꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯁꯤꯜꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯈꯣꯏ ꯑꯍꯨꯝꯅ ꯊꯦꯡꯒꯨ ꯑꯗꯨ ꯎꯅꯕ ꯆꯠꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯂꯥꯟꯃꯤ ꯑꯅꯤ ꯑꯁꯤ ꯅꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯍꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕꯕꯥ, ꯑꯩꯁꯦ ꯅꯨꯄꯤꯅꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯗ꯭ꯔꯤꯕꯔꯥ? ꯑꯩꯁꯨ ꯑꯩꯒꯤ ꯊꯧꯅꯥ ꯎꯠꯄ ꯑꯣꯏꯅ ꯃꯈꯣꯏꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯅꯪꯁꯨ ꯃꯈꯣꯏ ꯑꯍꯨꯝꯁꯤꯒ ꯂꯣꯏꯅꯔꯒ ꯊꯦꯡꯒꯨ ꯑꯗꯨ ꯎꯅꯕꯗ ꯃꯇꯦꯡ ꯄꯥꯡꯉꯨꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯒ ꯆꯠꯄ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯃꯈꯣꯏꯔꯣꯝꯒꯤ ꯁꯥꯏꯠꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯒꯙꯤꯔꯥ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯦꯡꯒꯨ ꯑꯗꯨ ꯎꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯡꯒꯨ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯐꯥꯔꯁꯠ ꯄꯥꯔꯠ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯂꯤ ꯍꯥꯏꯔꯤꯕ ꯐꯥꯔꯁꯠ ꯄꯥꯔꯠ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯃꯌꯥꯝ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ, ꯑꯃꯗꯤ ꯐꯤꯂꯝ ꯑꯁꯤ ꯑꯩꯍꯥꯛꯅ ꯁꯤꯟ ꯑꯃ ꯐꯥꯎꯕ ꯀꯥꯟꯗꯅ ꯂꯤꯕꯅ ꯐꯤꯂꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯈ꯭ꯔꯦ, ꯑꯗꯨꯅ ꯁꯦꯀꯦꯟড ꯄꯥꯔꯠ ꯑꯁꯤꯁꯨ ꯑꯩꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯊꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ, ꯑꯃꯗꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯗꯨꯅ ꯃꯌꯥꯝꯒꯤ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯤꯌꯔ ꯑꯃꯃꯝꯇꯪ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫